ꯑꯩꯒꯤ ꯃꯤꯡ ꯈꯨꯝꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 22 ꯃꯄꯨꯡ ꯐꯥꯔꯦꯀꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯏꯪ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯔꯥꯒꯤ ꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤꯕꯅꯦꯕꯀꯣ ꯏꯪꯂꯤꯁꯀꯤꯗ ꯍꯥꯏꯔꯒꯅ ꯑꯣꯛꯇꯣꯕꯔ 3 2003ꯗ ꯄꯣꯛꯄꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯆꯍꯤ 22 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩ ꯃꯌꯥꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯔꯛꯀꯗꯕ ꯂꯧꯁꯤꯡ ꯄꯥꯎꯇꯥꯛ 22 ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯕꯀꯣ ꯅꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯁꯤ ꯑꯉꯥꯡꯁꯤꯅ ꯀꯩꯅꯣꯅꯦ ꯆꯍꯤ 22 ꯁꯨꯗ ꯉꯥꯏꯔꯤ ꯀꯩ ꯄꯥꯎꯇꯥꯛꯅꯣ ꯅꯪꯅ ꯄꯤꯔꯛꯀꯗꯣꯏꯁꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯁꯛ ꯇꯥꯛꯆꯒꯦꯀꯣ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯈꯨꯝꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦꯅꯀꯣ ꯑꯩꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯂꯣꯁ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯁꯦ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯗ ꯒꯦꯝꯗ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯩꯔꯝꯃꯦ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤ ꯄꯣꯔꯟꯗ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯐꯤꯒꯔ ꯀꯥꯏꯔꯒ ꯂꯩꯔꯝꯃꯦ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯀꯥꯏꯕ ꯑꯃꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗ ꯂꯧꯈꯠꯅꯤꯡꯉꯥꯏꯁꯦ ꯇꯁꯦꯡꯅ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯑꯩꯒꯤꯕꯨ ꯅꯤꯁꯥꯒꯨꯝꯕ ꯑꯝꯇ ꯆꯥꯔꯛꯇꯦ ꯁꯤꯈꯛ ꯃꯉꯥꯏꯔꯦꯕꯀꯣ ꯑꯩꯁꯦ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯔꯝꯗꯦ ꯏꯃꯥ ꯏꯄꯥꯅꯁꯨ ꯑꯩꯁꯦ ꯐꯖꯅ ꯑꯩꯅ ꯉꯥꯡꯕ ꯄꯣꯠꯁꯦꯀꯣ ꯍꯣꯏ ꯃꯆꯥ ꯑꯃ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯕꯦꯕꯥꯔ ꯇꯧꯕꯤꯔꯝꯗꯦ ꯑꯩ ꯄꯩꯁా ꯇꯥꯟꯖꯔꯝꯗꯦ ꯑꯩꯉꯣꯟꯗ ꯂꯧꯈꯠꯅꯤꯡꯉꯥꯏꯁꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦꯕꯀꯣ ꯂꯥꯏꯔꯤꯛ ꯄꯥꯔꯝꯗꯦ ꯑꯁ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯌꯥꯝꯁꯦꯀꯣ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯍꯣꯠꯅꯖꯔꯒ ꯁꯦꯝꯗꯣꯛꯆꯔꯛꯄꯗꯒꯤꯗꯤ ꯑꯩꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯨꯡꯁꯥꯟ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯒꯦꯝ ꯑꯦꯗꯤꯛꯁꯟꯁꯨ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯟꯅ ꯀꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯝꯕꯒꯗꯣ ꯑꯩ ꯀꯥꯟꯅꯕ ꯃꯑꯣꯡꯗ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯦ ꯂꯥꯏꯔꯤꯛꯀꯁꯦ 90ꯒꯤ ꯃꯊꯛꯇ ꯄꯥꯈ꯭ꯔꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯗ ꯑꯗꯒꯤꯗꯤ ꯑꯩ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯐꯤꯠ ꯑꯣꯏꯔꯦ ꯄꯥꯝꯕꯣꯝꯒꯁꯦ ꯁꯨꯃꯥꯏꯅꯒꯁꯨ ꯆꯥꯎꯔꯦ ꯍꯥꯟꯅ ꯅꯣꯏꯔꯝꯕꯒꯗꯣ ꯍꯧꯖꯤꯛ 6 ꯄꯦꯛ ꯊꯣꯛꯑꯦꯕꯀꯣ ꯁꯤꯗ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯇꯝꯗꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯏꯁꯥꯅ ꯊꯕꯛ ꯊꯤꯖꯔꯒ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯟꯈ꯭ꯔꯦ ꯂꯥꯈ ꯑꯃꯒꯤ ꯃꯊꯛꯇ ꯍꯥꯏꯕꯁꯦ ꯑꯗꯨꯁꯨ ꯄ꯭ꯔꯣꯐꯤꯠ ꯉꯥꯛꯇꯅꯤꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯏꯟꯚꯦꯁꯃꯦꯟ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩ ꯍꯣꯏ ꯑꯩꯒꯤ ꯃꯇꯝ ꯑꯩꯒꯤ ꯇꯥꯏꯝꯒꯨꯝꯕ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯇꯤ ꯏꯟꯚꯦꯁ ꯇꯧꯈꯤ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯇꯧꯗꯦ ꯑꯩ ꯑꯗꯣ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠꯇ ꯇꯥꯟꯈ꯭ꯔꯦ ꯏꯃꯥ ꯏꯄꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯕꯦꯕꯥꯔ ꯇꯧꯕꯤꯔꯦ ꯂꯨꯝꯅ ꯂꯧꯕꯤꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨ ꯂꯩꯖꯔꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯈꯩꯗꯨꯗꯒꯤ ꯅꯣꯏꯅ ꯇꯥꯕ ꯃꯇꯝꯗꯀꯣ ꯑꯣ ꯆꯍꯤꯁꯦ ꯅꯧꯖꯔꯒꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗꯗꯤ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯍꯣꯏ ꯅꯪꯅꯕꯨꯗꯤ ꯑꯇꯣꯞꯄ ꯆꯥꯎꯁꯟꯗꯦꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯃꯛꯄꯨ ꯑꯩ ꯏꯁꯥꯅꯗꯤ ꯆꯞ ꯌꯨꯡꯅ ꯆꯥꯎꯁꯜꯂꯦꯅ ꯈꯜꯂꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯅꯦ ꯄꯤꯔꯛꯀꯗꯣꯏꯁꯦ 22 ꯂꯥꯏꯐ ꯂꯦꯁꯟꯁ ꯑꯃ ꯄꯤꯖꯔꯛꯑꯒꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯝ ꯈꯨꯗꯛꯁꯤꯗꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅꯀꯣ ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯧꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯈꯤꯕꯗꯣꯀꯣ ꯍꯦꯞ ꯑ ꯄꯔꯄꯁ ꯍꯥꯏꯕꯅꯦꯕꯀꯣ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯗ꯭ꯔꯒꯗꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤꯅꯣꯅ ꯅꯁꯥꯅꯇꯣꯝꯅ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯖꯔꯒ ꯂꯩꯔꯒꯅꯦ ꯅꯪꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯀꯣ ꯃꯄꯨꯅ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯎꯔꯣꯅ ꯊꯥꯔꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯑꯃꯃꯝꯁꯦ ꯂꯩꯔꯕꯅꯦꯕ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃꯃꯝꯁꯦ ꯂꯣꯏꯅꯃꯛ ꯂꯩꯔꯣꯅ ꯊꯥꯔꯛꯑꯕꯅꯦꯕꯀꯣ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯅꯪꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯊꯤꯗꯣꯛꯆꯗꯕꯤꯗ ꯂꯩꯔꯒꯗꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯈꯩꯁꯦ ꯃꯥꯏ ꯄꯥꯛꯂꯛꯄ ꯌꯥꯏ ꯄꯥꯛꯈꯤꯗꯕ ꯌꯥꯏ ꯑꯗꯨꯃꯛꯄꯨ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯈꯪꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪꯁꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯒꯅꯦꯕ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯅꯁꯥꯁꯦ ꯐꯤꯠ ꯑꯣꯏꯈꯠꯂꯣꯕ ꯖꯤꯝꯒ ꯁꯥꯟꯅꯔꯣ ꯌꯣꯠ ꯊꯥꯡꯒꯠꯄꯒ ꯍꯧꯕꯤꯔꯣꯕꯀꯣ ꯌꯣꯠ ꯊꯥꯡꯒꯠꯄ ꯖꯤꯝ ꯁꯥꯟꯅꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯅꯪꯁꯦ ꯀꯩꯗꯧꯔꯅꯤ ꯃꯁꯀꯨꯂꯔ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯑꯅꯤ ꯃꯁꯀꯨꯂꯔ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯅꯪꯁꯦ ꯍꯥꯟꯅ ꯐꯤꯒꯔꯒ ꯀꯥꯏꯔꯒ ꯂꯩꯔꯝꯕ ꯈꯣꯠꯄꯒꯁꯦ ꯆꯦꯟ ꯁꯠ ꯂꯥꯎꯅ ꯂꯥꯛꯑꯅꯦꯕ ꯅꯪꯁꯦ ꯐꯤꯠ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯑꯅꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯔꯦ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄꯗ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯒꯠꯂꯛꯑꯅꯤ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯒꯠꯂꯛꯑꯕꯅꯤ ꯅꯪꯁꯦ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯔꯤꯌꯥ ꯑꯇꯣꯞꯄꯈꯩꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯅꯪꯅ ꯖꯤꯝꯒ ꯁꯥꯟꯅꯔꯒ ꯅꯁꯥꯗ ꯐꯤꯠ ꯑꯣꯏꯈꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯐꯤꯠꯇꯒꯤ ꯁꯤꯅꯗꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕꯀꯣ ꯍꯦꯜꯗꯤꯁꯨ ꯑꯣꯏꯅꯕ ꯍꯣꯠꯅꯧꯕ ꯍꯦꯜꯗꯤꯒ ꯐꯤꯠ ꯑꯣꯏꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯇꯔꯝꯗ ꯐꯤꯠ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯃꯁꯀꯨꯂꯔ ꯀꯩꯀꯥ ꯑꯣꯏꯔꯒ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄ ꯗꯤꯐꯤꯅꯤꯁꯟꯗꯣ ꯅꯠꯇꯦꯀꯣ ꯒꯨꯒꯜꯒꯤ ꯗꯤꯐꯤꯅꯤꯁꯟꯗꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯩꯒꯤ ꯇꯔꯝꯗ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄꯗ ꯇꯥꯏꯠꯀ ꯑꯣꯏꯔꯒ ꯑꯗꯨꯝ ꯐꯖꯕꯁꯦ ꯁꯤꯒꯤꯁꯤꯅ ꯐꯤꯠ ꯑꯣꯏꯕꯅꯤꯅ ꯑꯩ ꯍꯥꯏꯖꯔꯒꯦꯕꯀꯣ ꯑꯩꯒꯤ ꯂꯣꯟꯗꯥꯗ ꯑꯗꯨꯒ ꯍꯦꯜꯗꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯦꯜꯗꯤꯁꯦ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯈꯠꯂꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯐꯖꯔꯗꯤ ꯌꯥꯔꯦ ꯃꯁꯜ ꯈꯔ ꯊꯣꯛꯑꯗꯤ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯕꯒꯤ ꯊꯕꯛ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯜꯂꯦꯕꯀꯣ ꯍꯣꯏ ꯍꯦꯜꯗꯤꯁꯦ ꯑꯣꯏꯕꯕꯨꯗꯤ ꯄꯥꯝꯃꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯍꯦꯜꯁꯤꯗꯅ ꯍꯦꯟꯅꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕꯀꯣ ꯍꯦꯜꯁꯤꯗ ꯁꯣꯠꯊꯔꯛꯄ ꯃꯇꯝꯁꯤꯗꯤ ꯑꯁ ꯂꯩꯇ꯭ꯔꯦꯍꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯗꯦꯡꯒꯤ ꯅꯥꯏꯌꯦꯕꯀꯣ ꯍꯞꯇꯥ ꯑꯃꯃꯨꯛ ꯈꯛꯇꯅꯦ ꯅꯥꯔꯤꯁꯦ ꯑꯗꯨꯃꯛꯄꯨ ꯍꯞꯇꯥ ꯑꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯈꯩꯗꯁꯨ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯅ ꯑꯩꯁꯦ ꯐꯨꯜꯂꯤ ꯔꯤꯀꯣꯕꯔꯗꯤ ꯑꯗꯨꯝ ꯇꯧꯗꯕꯤꯗ ꯂꯩꯇꯦꯕꯀꯣ ꯑꯩꯉꯣꯟꯗ ꯁꯣꯟꯊꯔꯛꯄꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯅꯦ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎꯟ ꯆꯠꯄ ꯇꯥꯏꯃꯤꯡꯁꯦ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯅꯥꯕꯁꯦ ꯁꯤꯅ ꯑꯣꯏꯌꯦꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯗꯥꯎꯟ ꯆꯠꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅꯕꯨ ꯉꯝꯃꯛꯇ꯭ꯔꯒꯗꯤ ꯑꯗꯨꯅ ꯍꯦꯜꯗꯤ ꯑꯣꯏꯗꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯅꯪꯅ ꯐꯖꯅ ꯑꯩꯅ ꯖꯤꯝꯒ ꯁꯥꯟꯅꯔꯒ ꯍꯤꯗꯥꯛꯀ ꯀꯥꯞꯄꯒ ꯈꯣꯠꯄꯒ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯒꯅꯣꯕ ꯅꯁꯥꯒꯤ ꯍꯦꯜꯒꯤ ꯍꯥꯟꯅꯁꯨ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯅꯪꯁꯦ ꯍꯦꯜꯗꯤꯕꯨ ꯑꯣꯏꯈꯠꯂꯛꯑꯒꯗꯤ ꯅꯪꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄꯗꯁꯨ ꯌꯥꯝ ꯍꯦꯟꯅ ꯉꯝꯃꯛꯀꯅꯤ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯑꯣꯏꯅꯀꯣ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯕꯤꯌꯨꯕ ꯅꯨꯄꯥ ꯑꯃꯒ ꯑꯣꯏꯔꯒ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯒꯗꯤ ꯂꯣꯏꯔꯦꯍꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯩ ꯍꯥꯏꯅꯩ ꯈꯪꯕ꯭ꯔꯥ ꯃꯤꯈꯩꯅ ꯅꯨꯄꯤ ꯑꯊꯤꯕꯤꯒ ꯅꯨꯄꯥ ꯂꯥꯏꯔꯕꯒꯅ ꯋꯥꯔꯤꯕꯁꯦ ꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯍꯥꯏꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯇꯥꯟꯕꯁꯦ
ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯉꯝꯃꯛꯑꯅꯤ ꯑꯩꯈꯣꯏꯅ ꯑꯗꯒꯤꯗꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯖꯕ ꯉꯝꯖꯔꯛꯑꯅꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯩꯀꯥꯁꯦ ꯏꯁꯥꯒꯤ ꯈꯣꯔꯁꯥ ꯀꯩꯀꯥꯁꯦ ꯂꯣꯏ ꯄꯨꯊꯣꯛꯄ ꯉꯝꯃꯅꯤꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯉꯝꯃꯛꯇꯣꯏꯅꯦ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤ ꯊꯥꯛꯄ ꯉꯝꯃꯛꯀꯗꯣꯏꯅꯤ ꯅꯨꯄꯤꯅꯒꯁꯨ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯝꯃꯤꯀꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯐꯖꯕ ꯄꯥꯝꯃꯤꯗꯨꯅꯤ ꯅꯪ ꯁꯤꯗ ꯑꯁ ꯅꯨꯄꯤ ꯑꯗꯨ ꯑꯗꯥꯅ ꯃꯔꯩ ꯌꯦꯠꯂꯣ ꯍꯥꯏꯗꯤ ꯅꯪ ꯅꯁꯥ ꯑꯣꯏꯅ ꯄꯥꯏꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯄꯥꯏꯗ꯭ꯔꯒꯁꯨꯅꯦ ꯄꯥꯏꯅꯕꯕꯨ ꯍꯣꯠꯅꯔꯒꯗꯤ ꯅꯨꯄꯤꯅꯁꯨ ꯑꯗꯨꯝ ꯄꯥꯝꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯄꯥꯏꯕ ꯅꯠꯇꯕ ꯅꯪꯅ ꯄꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯖꯧꯕ ꯑꯩ ꯅꯉꯣꯟꯗ ꯍꯦꯛꯇ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯅꯪ ꯄꯩꯁꯥ ꯄꯥꯏꯔꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯄꯥꯏꯅꯕꯗꯣ ꯍꯣꯠꯅꯕꯤꯌꯨꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯅꯁꯨ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯍꯧꯕꯤꯔꯣ ꯑꯣꯔ ꯇꯥꯟꯅꯕꯗꯤ ꯍꯣꯠꯅꯕ ꯍꯧꯕꯤꯔꯣꯕꯀꯣ ꯄꯩꯁꯥ ꯇꯥꯟꯅꯕꯁꯤꯅ ꯀꯃꯥꯏꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯛ ꯑꯃꯗ ꯅꯪꯅ ꯍꯦꯛꯇ ꯍꯣꯏ ꯅꯪ ꯀꯩꯒꯨꯝꯕ ꯃꯤꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯅꯪ ꯍꯧꯖꯤꯛꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯋꯥꯗꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏꯔꯒꯗꯤ ꯈꯨꯗꯛꯇ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯊꯕꯛ ꯑꯦꯅꯤ ꯖꯣꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯣꯏ ꯕꯕꯥ ꯏꯃꯥꯅꯒ ꯊꯥꯛꯄꯤꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕꯤꯌꯨꯕ ꯃꯤ ꯃꯌꯥꯝꯅꯒ ꯀꯩꯁꯨ ꯍꯩꯅꯗꯕ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯑꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕꯤꯌꯨ ꯃꯇꯝ ꯆꯪꯒꯗꯕ ꯄꯣꯠꯅꯤꯀꯣ ꯁꯤꯗꯤ ꯈꯨꯗꯛꯇꯗꯤ ꯇꯥꯟꯕ ꯌꯥꯔꯣꯏꯕꯀꯣ ꯄꯩꯁꯥꯁꯦ ꯑꯗꯨꯃꯛꯄꯨ ꯁꯤꯒꯤꯁꯤꯅꯅꯦ ꯇꯥꯟꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯟꯕ ꯉꯝꯃꯛꯀꯅꯦꯕ ꯃꯌꯥꯝꯅꯒ ꯍꯩꯅꯗꯕ ꯄꯣꯠꯁꯦ ꯅꯪꯁꯦ ꯚꯦꯂꯨ ꯌꯥꯝ ꯂꯩꯒꯅꯦꯕ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯑꯩ ꯏꯁꯥꯃꯛ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯤꯁꯦ 50K ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦ ꯂꯨꯄꯥ 50,000 ꯍꯦꯟꯅ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯒ ꯇꯥꯟꯈ꯭ꯔꯤꯅꯦꯕ ꯏꯌꯥꯝꯕ ꯀꯅꯤꯁ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ ꯂꯩꯔꯤꯅꯦꯕ ꯃꯤ ꯅꯪ ꯇꯥꯔꯕ꯭ꯔꯅꯦ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜꯒꯤꯁꯦ ꯍꯥꯞꯄꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯑꯩ ꯍꯥꯞꯄꯒ ꯑꯗꯨꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯂꯩꯕꯗꯩ ꯑꯩ ꯄꯩꯁꯥ ꯇꯥꯟꯈ꯭ꯔꯤꯅꯦꯕ ꯑꯗꯨꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯗꯤ ꯈꯔ ꯆꯪꯉꯤꯅꯦꯕ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯗꯦꯕꯂꯞ ꯑꯦꯅꯤ ꯑꯩꯅ ꯍꯥꯏꯖꯦ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯦ ꯄꯩꯁꯥꯁꯦ ꯅꯨꯡꯉꯥꯏꯅ ꯇꯥꯟꯕ ꯌꯥꯕꯅꯦꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦꯅ ꯍꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏꯅꯅꯦꯕ ꯑꯗꯨꯝ ꯇꯥꯔꯤꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯃꯤꯉꯣꯟꯗ ꯁꯣꯂꯨꯁꯟ ꯄꯤꯌꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯟꯕ ꯌꯥꯕꯅꯦ ꯑꯗꯨꯒ ꯃꯉꯥꯁꯨꯕ ꯑꯣꯏꯅ ꯁꯤꯁꯨ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯅꯦ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯄꯩꯁꯥ ꯇꯨꯡꯁꯤꯟꯒꯅꯣꯕ ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯁꯦ ꯁꯤꯃꯗꯤ ꯀꯩꯁꯨ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯔꯨꯞꯀ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯊꯥꯏꯅ ꯌꯥꯎ ꯍꯥꯏꯕꯀꯣ ꯑꯩꯁꯦ ꯃꯔꯨꯞ ꯁꯨꯡꯌꯥꯎ ꯌꯥꯎꯈꯤꯗꯦꯕ ꯑꯩ ꯃꯔꯨꯞꯇꯁꯨ ꯊꯥꯖꯕ ꯊꯝꯖꯦꯕ ꯃꯔꯝꯗꯤ ꯍꯣꯏ ꯃꯤ ꯀꯥꯟꯅꯕꯗꯨꯁꯨ ꯂꯩꯀꯣ ꯃꯤꯉꯣꯟꯗ ꯂꯣꯏ ꯃꯥꯡꯖꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯔꯨꯞꯁꯦ ꯄꯩꯁꯥꯒ ꯌꯥꯝ ꯂꯣꯏꯁꯟꯕ ꯑꯩ ꯏꯆꯦ ꯏꯌꯥꯝꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯣꯏꯁꯟꯒꯜꯂꯦ ꯑꯗꯣ ꯀꯩꯅꯣꯗ ꯃꯔꯨꯞ ꯌꯥꯎꯔꯒꯗꯤ ꯐꯔꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯃꯦꯅꯦꯖ ꯐꯖꯅ ꯇꯧꯖꯩꯑꯕꯀꯣ ꯑꯗꯣ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯂꯣꯏꯁꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯥꯟꯅꯔꯛꯀꯗꯕ ꯄꯣꯠꯇꯣ ꯑꯣꯏꯅ ꯂꯣꯏꯁꯜꯂꯣꯕ ꯑꯩꯉꯣꯟꯗ ꯀꯩꯗꯧꯋꯦ ꯑꯩ ꯖꯤꯝꯗ ꯍꯥꯟꯅ ꯄꯩꯁꯥ ꯊꯥꯗꯩꯑꯕ ꯑꯩ ꯈꯨꯠꯇ ꯂꯨꯄꯥ 1,500,000 ꯈꯛꯇꯅꯦꯕ ꯑꯩꯅ 2024ꯒꯤ ꯖꯅꯋꯥꯔꯤ ꯍꯧꯒꯠꯂꯛꯄꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯗꯥꯏꯠ ꯆꯥꯔꯒ ꯑꯩ ꯏꯁꯥ ꯐꯒꯠꯅꯕ ꯍꯣꯠꯅꯖꯩꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝꯁꯦ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯔꯤꯇꯔꯟꯗ ROI ꯔꯤꯇꯔꯟ ꯑꯣꯟ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟꯅꯦꯕ ꯑꯩꯅ ꯉꯁꯤ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯩ ꯏꯟꯚꯦꯁ ꯇꯧꯔꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥꯗꯅꯣ ꯈꯪꯕ꯭ꯔꯥ ꯄꯨꯡ 2:30 2 2:30 ꯑꯩ ꯑꯌꯨꯛꯀꯤ ꯑꯍꯤꯡꯗꯅꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩ ꯏꯟꯚꯦꯁ ꯇꯧꯔꯤꯅꯦꯕ ꯁꯤꯒꯤ ꯔꯤꯇꯔꯟ ꯀꯩ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯃꯤ 5ꯗ ꯑꯣꯏꯔꯒꯁꯨ ꯃꯤ 10ꯗ ꯑꯣꯏꯔꯒꯁꯨ ꯏꯚꯟ ꯃꯤ ꯑꯃꯈꯛꯇ ꯑꯣꯏꯔꯒꯁꯨ ꯀꯥꯟꯅꯕ ꯑꯃ ꯂꯧꯈꯤꯕꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗ ROI ꯅꯦꯕ ꯔꯤꯇꯔꯟ ꯑꯣꯟ ꯏꯟꯚꯦꯁꯃꯦꯟꯅꯦꯕ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦꯕ ꯄꯩꯁꯥꯗ ꯉꯁꯥꯏ ꯅꯪꯅ ꯖꯤꯝꯗ ꯊꯥꯗꯔꯒꯗꯤ ꯅꯪ ꯅꯁꯥ ꯐꯤꯠ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯅꯪ ꯗ꯭ꯔꯦꯁ ꯊꯥꯗꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯗ꯭ꯔꯦꯁꯇꯨꯗ ꯅꯁꯥ ꯅꯥꯟꯕ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯁꯥꯅ ꯀꯥꯟꯅꯒꯗꯕ ꯄꯣꯠꯇ ꯑꯃꯗ ꯑꯣꯏꯅ ꯊꯥꯗꯕꯤꯌꯣꯕ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯜꯂꯒ ꯂꯩꯕꯁꯦ ꯁꯤꯗꯤ ꯇꯨꯡꯁꯤꯜꯂꯒꯅꯦ ꯅꯁꯥ ꯖꯤꯝꯒ ꯁꯥꯟꯅꯗꯕꯤꯗ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯦꯁꯀꯁꯦ ꯑꯗꯨꯝ ꯅꯪꯅ ꯉꯝꯖꯕ ꯄꯣꯠꯇꯨꯐꯥꯎ ꯂꯩꯗꯕꯤꯗ ꯑꯗꯨꯝ ꯇꯨꯡꯁꯤꯜꯂ ꯂꯩꯕꯗꯤ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄꯩꯁꯥ ꯁꯤꯖꯤꯟꯅꯔꯒ ꯂꯥꯛꯄꯁꯨ ꯍꯦꯟꯕꯅꯦ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯐꯖꯅ ꯈꯪꯉꯦꯀꯣ ꯑꯩ ꯌꯥꯝ ꯂꯤꯛꯄ ꯃꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯛꯑꯕ ꯄꯩꯁꯥ ꯁꯤꯖꯤꯟꯅꯧ ꯑꯩꯁꯦ ꯁꯤꯖꯤꯟꯅꯔꯣ ꯌꯥꯔꯦ ꯁ꯭ꯄꯦꯟ ꯇꯧꯊꯣꯛꯑꯣ ꯅꯪꯒ ꯀꯥꯟꯅꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯨ ꯇꯔꯨꯛ ꯁꯨꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯕꯤꯌꯨꯕꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯁꯤꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯃꯥꯟꯅꯩꯅ ꯍꯥꯏꯌꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯏꯔꯤꯛꯇ ꯏꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯀꯥꯟꯅꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯔꯦ ꯑꯏꯕꯁꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯕꯨꯛꯁꯀ ꯄꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯁꯦ ꯍꯣꯡꯉꯛꯏꯁꯦ ꯀꯩꯗꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯅꯨꯄꯤ ꯀꯥꯏꯅꯕꯗꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯒꯤ ꯀꯣꯏꯅꯖꯕ ꯅꯨꯄꯤꯁꯦꯀꯣ ꯀꯥꯏꯅꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯂꯥꯛꯈꯤꯕꯅꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯀꯩ ꯅꯨꯡꯉꯥꯏꯅꯕ ꯊꯤꯒꯠꯂꯛꯄꯗ ꯑꯩ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯈꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯦꯟꯖ ꯂꯥꯛꯈꯤꯅꯦꯕ ꯁꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯅꯪ ꯇꯛ ꯂꯥꯎ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯨꯄꯤ ꯅꯪ ꯅꯨꯄꯤ ꯍꯧꯖꯤꯛ ꯀꯥꯏꯅꯔꯦ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯌꯥꯏꯀꯣ ꯅꯨꯡꯉꯥꯏꯇꯕꯤꯗ ꯁꯨꯝ ꯂꯩꯁꯜꯂꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯑꯅꯤ ꯀꯥꯏꯅ ꯏꯟꯁꯄꯤꯌꯔ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯏꯔꯤꯛꯀꯨꯝꯕꯗ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯅꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯗꯨꯝ ꯂꯩꯁꯟꯕꯤꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯣꯔ ꯄꯥꯕꯤꯕ PDF ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯐꯖꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛꯀꯨꯝꯕꯗꯒ ꯂꯩꯔꯒ ꯄꯩꯁꯥ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯁ꯭ꯄꯦꯟ ꯇꯧꯊꯣꯛꯄ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕ ꯑꯣꯏꯅ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯦ ꯆꯞ ꯌꯨꯡꯅꯅꯦ ꯑꯗꯨꯝ ꯈꯟꯕꯤꯌꯣꯕ ꯅꯨꯄꯥ ꯈꯔꯅ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯅꯨꯄꯤꯅꯁꯨ ꯍꯥꯏ ꯅꯨꯄꯥ ꯈꯛꯇꯗꯤ ꯅꯠꯇꯦ ꯑꯗꯨ ꯅꯨꯄꯥꯒꯤꯗꯤ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯕ ꯉꯁꯤꯗꯤ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯥ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯅꯨꯄꯤꯁꯤ ꯌꯥꯝ ꯊꯤ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅꯧ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯁꯤꯒꯤ ꯏꯁꯥꯅꯧꯁꯦꯀꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯅꯪ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯒꯗꯕꯅꯦꯕ ꯑꯣꯜꯋꯦꯁ ꯁꯔꯆ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯔꯆꯤꯡ ꯇꯧꯔꯒ ꯂꯩꯌꯣꯕ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯂꯥꯏꯅꯒ ꯅꯪ ꯇꯨꯝꯃꯤꯉꯩꯗ ꯁꯤꯗ ꯂꯩꯔꯕꯅꯦ ꯁꯤꯡꯖꯃꯩꯒꯤ ꯑꯗꯨꯗ ꯂꯩꯔꯕꯅꯦ ꯀꯥꯏꯅꯒ ꯀꯩꯁꯨ ꯇꯥꯛꯂꯛꯑꯝꯃꯣꯏꯕ ꯅꯪ ꯅꯁꯥꯅ ꯊꯤꯖꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ
ꯅꯪꯅ ꯑꯦꯁ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯈꯣꯠꯂꯦꯅ ꯂꯩꯊꯣꯛꯑꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪ ꯆꯍꯤ ꯈꯔ ꯌꯥꯝꯖꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯁꯣꯏꯗꯕꯤꯗ ꯅꯤꯡꯉꯝꯃꯛꯇꯕꯤꯗ ꯂꯩꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯖꯥꯌꯔꯅꯦ ꯁꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯝ ꯁꯔꯆ ꯇꯧꯔꯒ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯗꯨ ꯅꯣꯠ ꯁꯦꯇꯜ ꯐꯣꯔ ꯂꯦꯁ ꯑꯣꯏꯅꯗꯤꯅꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯈꯛꯇꯅꯦꯕ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯃꯈꯛꯁꯤꯗꯅꯦ ꯅꯪꯅ ꯑꯍꯥꯟꯕ ꯍꯦꯛ ꯐꯪꯉꯛꯄ ꯃꯇꯝꯗ ꯈꯔ ꯐꯖꯔꯦꯕꯨ ꯍꯥꯏꯔꯤꯅꯦ ꯑꯣꯔ ꯃꯉꯣꯟꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯅꯪꯅ ꯄꯥꯝꯖꯗꯕ ꯆꯥꯟꯅꯗꯕ ꯌꯥꯎꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨꯗ ꯅꯪ ꯁꯦꯇꯜ ꯇꯧꯁꯟꯒꯅꯣꯕ ꯑꯗꯨꯝ ꯑꯐꯕ ꯅꯪꯒ ꯆꯥꯟꯅꯕ ꯅꯪꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯤꯈꯩ ꯑꯐꯕ ꯅꯪꯒ ꯆꯥꯟꯅꯕ ꯑꯗꯨꯝ ꯊꯦꯡꯅꯔꯛꯀꯅꯦꯕ ꯅꯪꯅꯁꯨ ꯅꯨꯡꯁꯤꯖꯕ ꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯃꯔꯝ ꯆꯠ ꯀꯩꯀꯥꯗꯨꯁꯨ ꯅꯪꯅ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯁꯨ ꯄꯥꯝꯕ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯀꯩꯀꯥꯗꯨꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯊꯦꯡꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯗꯨ ꯅꯣꯠ ꯁꯦꯇꯜ ꯐꯣꯔ ꯂꯦꯁ ꯑꯗꯨꯒ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯜꯂꯛꯑꯒ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯑꯩ ꯂꯥꯛꯆꯒꯦꯕꯀꯣ ꯃꯊꯪꯒꯤ ꯄꯣꯏꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤꯁꯦ ꯑꯦꯗꯤꯛꯁꯟ ꯑꯗꯨꯝ ꯂꯩꯔꯒꯗꯤꯅꯦ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯣꯔꯟꯗ ꯑꯦꯗꯤꯛ ꯆꯨꯔꯝꯃꯦꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯣꯔꯟꯗ ꯑꯦꯗꯤꯛ ꯆꯨꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯦꯔꯥꯎꯖꯦꯜ ꯑꯩꯈꯣꯏꯒꯤ ꯁꯦꯛꯆꯨꯋꯦꯜ ꯗꯦꯖꯌꯔꯁꯦ ꯁꯦꯇꯤꯁꯐꯥꯏ ꯇꯧꯗꯣꯏꯅꯦꯕ ꯁꯤ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯅꯅꯦꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅꯦ ꯍꯥꯏꯔꯒꯅꯦꯕ ꯏꯃꯦꯖꯤꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯐꯃꯨꯡꯗ ꯂꯩꯕꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅꯅꯦ ꯏꯁꯥꯒꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯔꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯏꯞꯇꯅꯦꯕ ꯁꯨꯝ ꯈꯜꯂꯨꯅꯦ ꯑꯗꯨꯒꯤ ꯋꯥꯈꯜ ꯁꯦꯟꯁ ꯑꯃ ꯂꯥꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯅꯪ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯝꯒꯅꯦꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯅꯪ ꯅꯨꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯔ ꯂꯩꯕ ꯃꯇꯝꯗ ꯅꯪ ꯌꯦꯡꯉ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯪ ꯑꯗꯨꯒ ꯃꯥꯁꯇꯔꯕꯦꯠ ꯇꯧꯕ ꯉꯝꯒꯗ꯭ꯔꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅꯦ ꯈꯜꯂꯒ ꯅꯠꯇ꯭ꯔꯕ ꯀꯩꯅꯣꯁꯦ ꯇꯧꯔꯤꯁꯦ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅꯦ ꯈꯜꯂꯒꯅꯦꯕ ꯏꯃꯦꯖꯤꯟ ꯇꯧꯁꯜꯂꯤꯁꯦ ꯑꯩꯈꯣꯏꯒ ꯍꯛꯇꯤꯟꯅꯒꯗꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯕ ꯄꯥꯔꯠꯅꯔꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯗꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯦꯔꯥꯎꯖꯦꯜ ꯐꯪꯕ ꯈꯣꯠꯄꯅ ꯂꯩꯔꯦꯀꯣ ꯁꯤꯃꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯈꯜꯂꯛꯄ ꯑꯃꯁꯨ ꯂꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯦꯛꯆꯨꯋꯦꯜ ꯗꯦꯖꯥꯌꯔꯁꯤꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯐꯥꯎꯔꯅꯤꯀꯣ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯁꯦꯇꯤꯁꯐꯥꯏ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯒ ꯇꯧꯒꯗꯕ ꯄꯣꯠꯁꯦꯀꯣ ꯅꯨꯄꯤ ꯑꯃꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯏꯝꯄ꯭ꯔꯨቭ ꯇꯧꯗꯕ ꯌꯥꯗꯦ ꯄꯩꯁꯥ ꯄꯥꯏꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯣꯔꯠꯀꯠꯇ ꯀꯩꯗꯧꯔꯦ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯗ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯆꯨꯋꯦꯜ ꯗꯦꯖꯌꯔꯁꯦ ꯁꯦꯇꯤꯁꯐꯥꯏ ꯇꯧꯕ ꯌꯥꯍꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ ꯅꯨꯄꯤꯁꯤꯗꯤ ꯐꯪꯕ ꯌꯥꯝ ꯋꯥꯏ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯃꯣꯏ ꯌꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯝ ꯑꯩ ꯈꯨꯠꯁꯤꯅ ꯇꯧꯖꯔꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯇꯕꯅꯤꯀꯣ ꯁꯤꯃꯗꯤ ꯋꯔꯁ ꯗꯤꯖꯤꯁꯅꯦ ꯅꯍꯥꯈꯩꯗ ꯃꯦꯖꯣꯔꯤꯇꯤ ꯅꯍꯥꯈꯩꯗꯁꯨ ꯂꯣꯏꯅ ꯂꯥꯟꯅꯔꯕ ꯗꯤꯖꯤꯖꯅꯦ ꯍꯪꯉꯨꯔꯒꯗꯤ ꯅꯥꯗꯦ ꯍꯥꯏꯒꯅꯤ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯉꯒꯗꯤ ꯂꯣꯏꯅ ꯈꯪꯅꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦꯀꯣ ꯅꯁꯥ ꯅꯇꯣꯝꯇ ꯑꯗꯨꯃꯗꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯧ ꯁꯤꯅꯦꯀꯣ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤ ꯑꯦꯗꯤꯛꯁꯟ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯊꯪꯒꯤ ꯄꯣꯏꯟ ꯑꯣꯏꯅ ꯃꯥꯄꯟ ꯁꯨꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯁꯦ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯥꯏꯕꯤꯌꯣꯕꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯟꯖ ꯂꯥꯛꯍꯟꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯃꯥꯅꯁꯨ ꯇꯥꯛꯄꯗꯒꯤꯗꯤ ꯏꯄꯥꯅ ꯇꯥꯛꯄꯗꯒꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏ ꯃꯌꯥꯝꯅ ꯇꯥꯛꯄꯁꯦ ꯁꯤꯗꯒꯤꯗꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯅ ꯍꯦꯜꯂꯦꯕ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯕꯅ ꯍꯦꯜꯂꯦꯕ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤꯅꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯟꯖ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯥꯟꯅꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯄꯣꯗꯀꯥꯁ ꯇꯥꯕꯅꯤ ꯈꯪꯗꯦ ꯅꯪꯅ ꯄꯥꯝꯖꯕ ꯇꯣꯄꯤꯛ ꯑꯃ ꯅꯪꯒꯤ ꯍꯣꯕꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯑꯣꯏꯅ ꯖꯤꯝꯒꯤ ꯃꯇꯥꯡꯗ ꯄꯥꯝꯃꯤ ꯖꯦꯛ ꯅꯤꯄꯔꯠꯀꯤ ꯚꯤꯗꯤꯑꯣꯒ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒꯤꯁꯨꯅꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯀꯥꯟꯅꯕ ꯑꯣꯏꯅ ꯂꯧꯕꯤꯌꯨꯕ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯃꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯕꯤꯔꯨꯔꯅꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯣꯔꯟꯒꯤ ꯃꯇꯥꯡꯗꯣ ꯁꯣꯐ ꯀꯣꯔ ꯄꯣꯔꯟꯅꯤꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯨꯄꯤ ꯃꯅꯤꯡ ꯅꯤꯛꯄꯤ ꯈꯣꯠꯄꯤ ꯑꯁ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯕꯨꯛꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯤꯈꯩ ꯀ꯭ꯂꯤꯄꯦꯖꯁꯦ ꯁꯤꯒꯤ ꯄꯨꯂꯞꯁꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤ ꯅꯠꯇꯦꯀꯣ ꯄꯨꯔꯥꯅꯦ ꯈꯥꯏꯗꯠꯂꯒ ꯂꯣꯏꯅꯃꯛ ꯂꯩꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯗꯩ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯅꯪ ꯕ꯭ꯂꯣꯛ ꯇꯧ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯇꯧꯋꯦ ꯅꯪ ꯀꯃꯦꯟꯗꯒ ꯅꯪꯒꯤꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯀꯔꯤꯝ ꯄꯤꯕꯤꯔꯨꯅꯨꯀꯣ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯑꯣꯏꯅ ꯒ꯭ꯔꯣ ꯂꯩꯅꯤꯅ ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯔꯖꯅꯨꯕ ꯇꯧꯕꯗꯤ ꯑꯩꯈꯣꯏꯗꯕꯨ ꯑꯣꯏꯅ ꯅꯣꯏꯅ ꯅꯃꯤꯡ ꯉꯥꯎꯖꯔꯒ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯒ ꯅꯔꯝꯆꯠ ꯍꯥꯏꯗꯤ ꯅꯥꯀꯣꯛꯇꯣ ꯂꯨꯖꯗ꯭ꯔꯒ ꯅꯣꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯨꯔꯅꯣ ꯅꯪꯅ ꯕ꯭ꯂꯣꯛ ꯇꯧꯕꯤꯔꯣꯕꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯎꯔꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯛꯁꯨꯋꯦꯜ ꯗꯦꯖꯥꯌꯔꯁꯦ ꯇꯛ ꯂꯥꯎꯅ ꯑꯩꯈꯣꯏꯗ ꯑꯦꯔꯥꯎꯖꯦꯜ ꯑꯃ ꯐꯥꯎꯔꯅꯦꯕ ꯃꯣꯏꯒꯤ ꯁꯦꯛꯁꯤ ꯇꯥꯕ ꯀ꯭ꯂꯤꯛ ꯕꯦꯠ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯀ꯭ꯂꯤꯛ ꯕꯦꯠ ꯊꯔꯠ ꯁ꯭ꯇꯦꯞ ꯍꯥꯏꯅ ꯑꯩꯒꯤꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯇꯥꯡꯗ ꯀ꯭ꯂꯤꯛ ꯕꯦꯠ ꯍꯥꯏꯖꯜꯂꯦ ꯊꯔꯠ ꯁ꯭ꯇꯦꯞ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯃꯌꯥꯝꯗꯣ ꯎꯔꯅꯦꯕ ꯑꯗꯩ ꯀ꯭ꯔꯣꯝꯗ ꯍꯥꯏꯖꯜꯂꯨꯔꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯁꯇꯔꯕꯦꯁꯟ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯇꯕꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯌꯥꯔꯤꯈꯩ ꯄꯥꯏꯕꯤꯒꯅꯣ ꯑꯗꯨꯒ ꯄꯥꯏꯔꯒꯁꯨ ꯅꯪꯅ ꯀꯥꯟꯅꯕ ꯃꯑꯣꯡꯗ ꯈꯛ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯤ ꯅꯪꯅ ꯀꯥꯟꯅꯕ ꯃꯑꯣꯡꯗ ꯈꯛ ꯁꯤꯖꯤꯟꯅꯕꯤꯌꯣꯕ ꯇꯔꯥꯁꯨꯕꯗ ꯒꯦꯝ ꯁꯥꯟꯅꯕ ꯂꯦꯞꯄꯤꯌꯣ ꯒꯦꯝꯁꯦ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯁꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯅꯝꯕꯔ 1 ꯐꯦꯅꯤꯒ ꯇꯥꯔꯝꯃꯤꯅꯤꯀꯣ ꯒꯦꯝꯗ ꯑꯦꯗꯤꯛ ꯑꯣꯏꯔꯝꯃꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯒꯦꯝꯗ ꯑꯦꯗꯤꯛ ꯑꯣꯏꯔꯤꯁꯦ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯟꯅ ꯈꯟꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯀꯨꯂꯤꯟ ꯗꯦꯖꯔ ꯑꯩꯈꯣꯏꯒꯤ ꯃꯥꯁꯀꯨꯂꯤꯟ ꯑꯔꯁꯦ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯁꯤꯅꯦꯕ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯗꯔꯍꯨꯠ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯈꯩꯒ ꯇꯧꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯒ ꯒ꯭ꯔꯥꯏꯟ ꯇꯧꯒꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯗꯧꯔꯦ ꯒꯦꯝꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯑꯦꯕ ꯅꯪꯒꯤ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯁꯦ ꯁ꯭ꯇꯥꯔ ꯑꯃꯒ ꯄꯤꯁꯜꯂꯅꯤ ꯅꯪꯉꯣꯟꯗ ꯄꯣꯏꯟꯒ ꯄꯤꯁꯜꯂꯒ ꯃꯅꯤꯄꯨꯔ ꯅꯝꯕꯔ ꯑꯗꯨ ꯇꯥꯔꯦ ꯏꯝꯐꯥꯜ ꯅꯝꯕꯔ ꯑꯗꯨ ꯇꯥꯔꯦ ꯑꯗꯥ ꯃꯌꯥꯝ ꯇꯥꯔꯦꯅ ꯃꯌꯥꯝ ꯄꯤꯁꯜꯂꯒ ꯅꯪꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯒ ꯊꯝꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯅꯪ ꯅꯃꯥꯟꯅꯕꯈꯩꯒ ꯑꯗꯨꯝ ꯒ꯭ꯔꯥꯏꯟ ꯇꯧꯃꯤꯟꯅꯕꯁꯨ ꯌꯥꯔꯅꯤ ꯔꯦꯡꯗ 5 ꯃꯦꯠꯆ ꯆꯠꯄ 5 ꯃꯦꯟꯅꯕ 5 ꯃꯦꯠꯆ ꯀꯩꯁꯦ ꯀꯨꯏꯅ ꯁꯥꯟꯅꯃꯟꯗꯕꯗꯒꯤ 5 ꯃꯦꯟ ꯆꯠꯂꯒ ꯈꯣꯠꯂꯒ ꯁꯥꯟꯅꯕꯅ ꯑꯃ ꯂꯩꯔꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯇꯧꯕ ꯃꯇꯝꯗꯗꯤ
ꯌꯥꯝ ꯋꯥꯏꯑꯦꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯅꯪ ꯅꯁꯥꯒ ꯖꯤꯝꯗꯒ ꯆꯠꯂꯒ ꯅꯁꯥ ꯐꯒꯠꯂꯛꯀꯦ ꯀꯥꯏꯁꯦ ꯌꯥꯝ ꯇꯞꯄ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯀꯨꯏꯅ ꯑꯗꯨꯝ ꯆꯪꯒꯗꯕ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯌꯥꯗꯦꯕ ꯑꯗꯩꯗꯤ ꯅꯃꯥꯟꯅꯕꯗꯁꯨ ꯃꯉꯥꯏꯔꯦ ꯑꯐꯕ ꯅꯪꯒ ꯍꯦꯛꯇ ꯒ꯭ꯔꯥꯏꯟ ꯇꯧꯃꯤꯟꯅꯕ ꯌꯥꯕꯒꯁꯦ ꯍꯦꯛꯇ ꯀꯩꯁꯨ ꯐꯪꯕ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯒꯦꯝꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯒꯦꯝꯗꯒꯤ ꯑꯣꯏꯅ ꯂꯧꯔꯛꯄꯅꯦꯕ ꯑꯗꯨꯕꯨ ꯒꯦꯝꯒꯤꯁꯤꯗꯤ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜꯅꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔ ꯅꯝꯕꯔ 1 ꯐꯦꯅꯤ ꯇꯥꯔꯝꯕꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯞꯇ ꯇꯥꯔꯝꯕꯅꯦꯕ ꯑꯩꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯔꯥ ꯃꯤꯅꯥꯏ ꯅꯝꯕꯔ 1 ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯅꯦ ꯑꯩꯈꯣꯏꯅꯅꯦ ꯒꯦꯝꯗ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯒꯦꯝꯗ ꯂꯦꯚꯦꯜ ꯑꯞ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯤꯌꯨꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯅꯤꯐꯨ ꯍꯦꯟꯅ ꯄꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯖꯤꯝꯗꯣ ꯑꯍꯥꯟꯕꯗ ꯅꯣꯏꯔꯒ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤꯅꯦ ꯇꯞ ꯁꯨꯝ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛ 6 ꯄꯦꯛ ꯊꯣꯛꯑꯦꯅ ꯍꯥꯏꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯛꯏꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯇꯞꯂꯤꯒꯅꯤ ꯉꯥꯡꯖꯔꯝꯃꯤꯗꯤ ꯑꯩ ꯁꯨꯝ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯖꯅ ꯋꯥ ꯉꯥꯡꯕ ꯀꯟꯐꯤꯗꯦꯟꯁ ꯑꯃꯒ ꯂꯩꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯁꯨꯝ ꯇꯧꯒꯗꯕꯅꯦꯕ ꯒꯦꯝꯗ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯜꯂꯛꯀꯦ ꯍꯥꯏꯕꯁꯦꯀꯣ ꯑꯩꯅ ꯁꯕꯇꯥꯏꯇꯜꯗ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯒ 50K ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯤꯗ ꯑꯩꯅ ꯊꯥꯗꯈꯤꯕ ꯁ꯭ꯀꯤꯜ ꯁꯦꯠ ꯁꯤꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯁꯦ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯊꯥꯗꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤꯗꯤꯅꯦ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕꯅ ꯍꯦꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯃꯤꯈꯩ ꯁꯥꯟꯅꯔꯝꯃꯤ ꯃꯌꯥꯝꯁꯦ ꯒꯦꯝꯁꯦ ꯃꯌꯥꯝ ꯁꯥꯟꯅꯒꯅꯕꯅꯦꯕ ꯒꯦꯝꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯗꯦꯕꯂꯞ ꯇꯧꯔꯒꯗꯤ ꯅꯪꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯌꯥꯔꯛꯀꯗꯣꯏꯅꯦꯕ ꯅꯪꯒꯤ ꯖꯤꯝꯗꯁꯨ ꯃꯉꯥꯏ ꯑꯩꯅ ꯖꯤꯝ ꯁꯥꯟꯅꯕꯁꯤꯗꯒꯤ ꯑꯩ ꯒꯦꯝ ꯁꯥꯟꯅꯈꯤꯕꯅ ꯍꯦꯟꯅ ꯃꯇꯝ ꯍꯦꯜꯂꯦꯕ ꯖꯤꯝꯗꯤ ꯅꯣꯡꯃꯗ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯂꯣꯏꯔꯦ ꯒꯦꯝꯗꯗꯤ ꯄꯨꯡ 2, 3, 4, 5ꯒ ꯁꯥꯟꯅꯈꯠꯂꯛꯄꯤꯅꯦꯕ ꯊꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯑꯗꯨꯅ ꯒꯦꯝꯗ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯣꯏꯟ ꯑꯣꯏꯅ ꯅꯃꯥꯟꯅꯕ ꯑꯐꯕ ꯇꯤꯟꯅꯧꯕꯀꯣ ꯅꯃꯥꯟꯅꯕ ꯑꯐꯕ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯒꯦꯝꯗ ꯒ꯭ꯔꯥꯏꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗꯨꯗ ꯍꯥꯏꯒꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯈꯩ ꯑꯩꯒ ꯅꯣꯡꯃꯇ ꯈꯟꯅꯈꯤꯕꯗꯤ ꯂꯩꯇꯦꯀꯣ ꯑꯩꯅ ꯃꯣꯏꯁꯦ ꯔꯤꯌꯦꯜ ꯐ꯭ꯔꯦꯟ ꯇ꯭ꯔꯨ ꯐ꯭ꯔꯦꯟ ꯑꯣꯏꯅꯗꯤ ꯍꯥꯏꯈꯤꯗꯦꯕ ꯒꯦꯝꯗ ꯒ꯭ꯔꯥꯏꯟ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯈꯩꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯇꯥꯏꯃꯤꯡꯗ ꯈꯛꯇꯅꯦꯕ ꯒ꯭ꯔꯥꯏꯟ ꯇꯧꯃꯤꯟꯅꯔꯤꯁꯦ ꯑꯋꯥꯕ ꯑꯝꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯗꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜ ꯃꯥꯔꯇꯤꯟ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯑꯩꯅ ꯇ꯭ꯔꯨ ꯐ꯭ꯔꯦꯟꯅꯦꯅ ꯍꯥꯏꯒꯅꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯋꯥꯕ ꯇꯥꯏꯃꯤꯡ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯕ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯩ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯀꯌꯥ ꯑꯃꯗ ꯊꯦꯡꯅꯔꯛꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯂꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯞꯁꯦ ꯍꯦꯟꯅ ꯐꯕ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯅꯃꯥꯟꯅꯕ ꯑꯐꯕ ꯇꯤꯟꯅꯅꯕ ꯍꯣꯠꯅꯧꯕ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔ ꯑꯃꯅ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯥꯔꯇꯤꯟ ꯍꯣꯏꯅꯒꯅꯤ ꯀꯩꯅꯣ ꯑꯩ ꯖꯤꯝ ꯁꯥꯟꯅꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅꯒ ꯑꯩꯁꯦ ꯖꯤꯝ ꯁꯥꯟꯅꯅꯤꯡꯉꯒꯁꯨꯀꯣ ꯃꯣꯏꯅꯒ ꯇꯥꯛꯄꯤꯔꯒ ꯃꯥꯔꯇꯤꯟꯅꯒ ꯇꯥꯛꯄꯤꯔꯒꯅꯤ ꯑꯩ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯔꯤꯁꯦ ꯔꯥꯍꯨꯜꯒꯁꯦ ꯃꯥꯔꯇꯤꯟꯅꯒ ꯑꯩꯒꯅꯒ ꯖꯤꯝ ꯁꯥꯟꯅꯔꯣ ꯑꯗꯨ ꯑꯗꯥꯅ ꯉꯥꯡꯉꯒꯅꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩꯅ ꯃꯣꯏꯗꯒ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯋꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯁꯦ ꯒ꯭ꯔꯣ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥꯁꯀꯨꯂꯤꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯗꯔꯍꯨꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗꯣ ꯏꯝꯄ꯭ꯔꯨꯚ ꯇꯧꯃꯤꯟꯅꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯕꯣꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯆꯦꯟꯖ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯖꯤꯝꯒꯁꯦ ꯁꯥꯟꯅꯔꯒ ꯑꯃꯗ ꯁꯖꯦꯁꯟꯒ ꯄꯤꯅꯔꯒ ꯇꯧꯋꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯃꯥꯟꯅꯕ ꯑꯐꯕ ꯇꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯑꯃꯨꯛ ꯀꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯁꯥ ꯆꯥꯕꯤꯒꯅꯨ ꯁꯤꯅ ꯍꯧꯖꯤꯛ ꯅꯤꯁꯥꯒꯤ ꯃꯇꯥꯡꯁꯦ ꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯍꯦꯟꯅꯗꯤ ꯉꯥꯡꯉꯣꯏꯒꯦ ꯃꯔꯝꯗꯤ ꯅꯤꯁꯥꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯣꯛꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯉꯨꯕ ꯅꯣꯂꯦꯖ ꯂꯩꯔꯨꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯉꯁꯥꯏꯗꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯅꯤꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯈꯪꯉꯨꯗ꯭ꯔꯦ ꯍꯣꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯅꯤꯁꯥ ꯆꯥꯕꯗꯤ ꯂꯩ ꯑꯗꯣ ꯃꯣꯏꯁꯦ ꯃꯁꯥꯅ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯒꯁꯨꯀꯣ ꯈꯔ ꯍꯦꯟꯅ ꯆꯥꯁꯜꯂꯨꯔꯒꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯁꯦꯝꯗꯣꯛꯄꯁꯦ ꯑꯗꯨꯅ ꯅꯣꯏꯁꯨꯅꯦ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯒꯦꯅ ꯈꯟꯒꯅꯨꯕ ꯌꯥꯝ ꯋꯥꯒꯅꯦꯕ ꯑꯗꯩꯗꯤ ꯊꯥꯡꯖꯜꯂꯨꯔꯦ ꯍꯥꯏꯔꯁꯤꯅꯦ ꯊꯥꯡꯗꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯊꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯀꯃꯥꯏꯅ ꯊꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯅꯪꯅ ꯅꯣꯡꯃꯗ ꯍꯥꯏꯔꯒꯅꯦ ꯅꯣꯡꯃꯗ ꯅꯠꯇꯦ ꯍꯞꯇꯥ ꯑꯃꯗ ꯆꯨꯔꯨꯞꯁꯦ 5ꯔꯛ ꯊꯛꯑꯝꯃꯦ ꯍꯥꯏꯁꯦꯕ 5ꯔꯛꯁꯦ ꯁꯨꯡꯊꯛ ꯊꯛꯑꯔꯣꯏꯒꯦꯅꯗꯤ ꯈꯟꯕꯤꯒꯅꯨ 4ꯔꯛ ꯈꯛ ꯊꯛꯑꯒꯦ 3ꯔꯛ ꯈꯛ ꯊꯛꯑꯒꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯑꯩꯅ ꯁꯤꯒꯤ ꯍꯥꯏꯔꯤꯁꯦ ꯀꯩꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯣ ꯍꯥꯏꯕ꯭ꯔꯥ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟꯒꯤ ꯃꯇꯥꯡꯗ ꯃꯥꯁꯇꯔꯕꯦꯁꯟ ꯅꯣꯡꯃꯗ 5ꯔꯛ ꯇꯧꯔꯝꯕꯁꯦ ꯅꯣꯡꯃꯗ 5ꯔꯛꯇꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯍꯞꯇꯥ ꯑꯃꯗ 5ꯔꯛ ꯇꯧꯔꯝꯕꯁꯦ ꯍꯞꯇꯥ ꯑꯃꯗ 4ꯔꯛ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯟꯊꯕꯤꯔꯣ ꯗꯣꯁꯇꯣ ꯑꯣꯏꯅ ꯍꯟꯊꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯅꯤꯁꯥꯒꯤ ꯃꯇꯥꯡꯁꯤ ꯑꯃ ꯂꯩꯔꯦꯀꯣ 3 ꯁꯨꯕꯗ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒꯗꯤꯅꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯔꯣꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯣ ꯁꯤꯗꯒꯤꯗꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯉꯥꯛꯇꯅꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯀꯅꯤ ꯐꯠꯇꯕ ꯊꯕꯛꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯩꯅꯁꯨ ꯂꯣꯏꯅꯃꯛ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯑꯅꯦꯕꯀꯣ ꯁꯤꯗ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯀꯩꯅꯣꯁꯦ ꯍꯥꯟꯅꯗꯤ ꯈꯪꯃꯤꯟꯅꯁꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯁꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯈꯤꯗꯅꯣꯗ ꯐꯤꯠꯅꯦꯁꯀꯤ ꯑꯗꯨ ꯇꯧꯔꯣ ꯅꯪ ꯅꯁꯥꯁꯦ ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯔꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯀꯟꯅ ꯂꯥꯏꯔꯤꯛ ꯍꯩꯔꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯅꯪ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯣ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯦꯕ ꯑꯦꯕ꯭ꯔꯤ ꯑꯦꯛꯁꯄꯦꯛꯁ ꯑꯣꯐ ꯂꯥꯏꯐꯅꯦꯕ ꯅꯪꯅ ꯀꯩ ꯗꯔꯀꯥꯔ ꯇꯥꯏ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯂꯧꯁꯤꯡ ꯂꯩꯕ ꯗꯔꯀꯥꯔ ꯇꯥꯏ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯦꯕ꯭ꯔꯤ ꯑꯦꯛꯁꯄꯦꯛꯁꯦ ꯂꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯗꯣꯏꯅꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯁꯦ ꯑꯃꯈꯛꯇꯪ ꯅꯠꯇꯦꯕ ꯑꯦꯔꯤꯌꯥ ꯑꯃꯗ ꯈꯛ ꯅꯪ 6 ꯄꯦꯛ ꯊꯣꯛꯅꯕ ꯈꯛ ꯅꯠꯇꯦꯕ ꯇꯥꯛꯇꯣꯏꯁꯦ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯒꯁꯨ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯅꯤ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏꯔꯤꯛꯁꯨ ꯀꯃꯥꯏꯅ ꯐꯖꯅ ꯄꯥꯕ ꯉꯝꯒꯅꯤ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯀꯩ ꯂꯩꯒꯅꯤ ꯊꯕꯛ ꯀꯩꯀꯥ ꯇꯧꯔꯒ ꯄꯩꯁా ꯀꯃꯥꯏꯅ ꯇꯥꯟꯒꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯩꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯆꯪꯕ ꯍꯧꯕꯤꯌꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯑꯃꯨꯛ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯄꯁꯤꯗ ꯅꯪꯁꯦ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕꯤꯌꯣꯕ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯏꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯑꯦ ꯍꯥꯏꯔꯁꯦꯀꯣ ꯅꯪ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤ ꯆꯪꯉꯦ ꯍꯥꯏꯔꯒ
ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯆꯞ ꯌꯨꯡꯅꯗꯤ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯗꯅꯀꯣ ꯁꯤꯗꯩ ꯍꯧꯋꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯃꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯃ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯆꯠ ꯂꯥꯛꯑꯃ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯈꯤꯕ ꯌꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯛꯁꯟꯕꯒꯤꯅꯦꯕꯀꯣ ꯑꯁ ꯍꯟꯗꯛꯁꯦ ꯈꯔ ꯊꯤꯟꯊꯔꯛꯄ ꯈꯔ ꯇꯞꯊꯔꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯔꯁꯦ ꯁꯨꯃꯥꯏꯅ ꯂꯨꯞꯊꯔ ꯂꯩꯔꯦꯅ ꯈꯥꯏꯔꯁꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗꯅꯦꯕ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯛꯁꯜꯂꯒ ꯂꯩꯕꯁꯦ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯁ꯭ꯋꯥꯏꯗꯒꯤꯅꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯔꯤꯗꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯝꯄ꯭ꯔꯨꯚꯇꯤ ꯇꯧꯔꯛꯑꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯝ ꯁꯣꯏꯔꯛꯄ ꯇꯥꯏꯃꯤꯡ ꯌꯥꯎꯔꯛꯀꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯍꯟꯗꯛꯀꯤ ꯗꯦꯡꯒꯤ ꯅꯥꯕꯗꯣ ꯑꯁ ꯄꯨꯔꯥ ꯗꯥꯎꯟꯅꯦ ꯆꯤꯔꯥꯎꯖꯤꯡ ꯑꯗꯨꯃꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯀꯨꯏꯔꯦ ꯊꯥꯏꯅꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤꯗꯒꯤ ꯆꯪꯉꯛꯄꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯗꯣ ꯀꯩꯗꯧꯔꯒ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯔꯤꯇꯔꯟ ꯇꯧꯔꯦ ꯑꯩ ꯅꯩꯒꯥꯏꯔꯦ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟꯇꯤ ꯑꯗꯨꯝ ꯑꯣꯏꯌꯣꯕ ꯅꯪ ꯗꯨ ꯅꯣꯠ ꯀ꯭ꯋꯤꯠ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯤꯠꯇꯤ ꯁꯨꯡꯇꯧ ꯇꯧꯒꯅꯨ ꯀꯟꯁꯤꯁꯇꯦꯟ ꯑꯗꯨꯝ ꯑꯣꯏꯕꯤꯌꯣ ꯅꯪ ꯁꯣꯏꯔꯛꯄ ꯈꯣꯠꯂꯛꯄ ꯌꯥꯎꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯅꯩꯊꯔꯛꯀꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯂꯣꯏꯔꯒ ꯅꯪꯒꯤ 12ꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯀꯦꯕꯀꯣ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯀꯦꯕꯀꯣ ꯂꯥꯏꯔꯤꯛꯁꯦ ꯏꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯦꯕꯀꯣ ꯅꯪꯁꯦ 12 ꯂꯣꯏꯔꯒ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯣꯂꯦꯖ ꯇꯝꯈꯤꯕꯅ ꯐꯕ꯭ꯔꯥ ꯇꯝꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤ ꯃꯇꯪꯗꯤ ꯃꯨꯟꯅ ꯈꯟꯊꯕꯤꯌꯣꯕꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ 12 ꯂꯣꯏꯔꯒ ꯑꯩꯁꯦ ꯇꯣꯛꯆꯔꯒꯦꯗꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯇꯝꯒꯣ ꯅꯪ ꯀꯩꯗꯧꯗꯣꯔꯤ ꯈꯣꯠꯆꯗꯣꯔꯤꯅ ꯑꯗꯨꯝ ꯇꯝꯍꯟꯕꯗꯒꯤ ꯕꯤ ꯑꯦꯁꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯀꯣꯂꯦꯖꯀ ꯏꯆꯠ ꯆꯠꯇꯕꯤꯗ ꯑꯦꯛꯖꯥꯝꯁꯦ ꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔ ꯄꯥꯁꯄꯨꯗꯤ ꯇꯧꯊꯣꯛꯈ꯭ꯔꯦꯀꯣ ꯕꯤ ꯑꯦꯁꯦ ꯑꯗꯨꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯒꯦꯕꯀꯣ ꯅꯪ ꯇꯥꯎꯕꯀꯣ ꯅꯪ ꯅꯁꯥꯅ ꯂꯧꯁꯟꯖꯧꯕ ꯑꯗꯨꯒ 12 ꯂꯣꯏꯔꯦ ꯍꯥꯏꯔꯁꯤꯅꯦꯀꯣ 12ꯕꯨ ꯂꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤꯕꯨ ꯑꯣꯏꯔꯣ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯀꯩꯒꯨꯝꯕ ꯅꯪꯁꯦ ꯗꯤꯒ꯭ꯔꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯕ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯃꯤꯕ ꯊꯕꯛꯁꯦ ꯅꯪꯁꯦ ꯑꯥꯏ ꯑꯦꯁ ꯑꯣꯏꯒꯦ ꯍꯥꯏꯔꯣꯅꯦ ꯑꯗꯒꯤꯗꯤ ꯅꯪꯁꯦ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯔꯁꯤꯅꯦ ꯗꯥꯛꯇꯔ ꯑꯣꯏꯒꯦ ꯍꯥꯏꯔꯁꯤꯅꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯒꯦ ꯍꯥꯏꯔꯁꯤꯅꯦ ꯇꯁꯦꯡꯅ ꯅꯪꯅ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯣꯂꯦꯖ ꯇꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯖꯣꯕ ꯍꯥꯏꯕꯁꯦ ꯁꯤꯃꯅꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥ ꯀꯩꯀꯥ ꯌꯨꯠ ꯀꯩꯀꯥꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯅ ꯍꯧꯖꯤꯛ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯇꯥꯟꯖꯕꯁꯤꯅꯦ ꯁꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯗꯤꯒ꯭ꯔꯤ ꯑꯃꯇ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯗꯨꯅ ꯑꯩꯒꯨꯝꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯌꯥꯝꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯗꯤꯒ꯭ꯔꯤ ꯑꯃ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯗꯣꯏꯅꯤ ꯑꯣꯖꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯕꯦꯠ ꯇꯝꯗꯕ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯔꯣꯏꯕ ꯑꯗꯨꯕꯨ ꯃꯦꯖꯣꯔꯤꯇꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯃꯗꯤ ꯂꯣꯏ ꯄꯥꯝꯃꯝꯃꯅꯤꯀꯣ ꯈꯔꯒ ꯇꯧꯁꯟꯅꯒꯨꯝꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯑꯇꯣꯞꯄ ꯖꯣꯕ ꯁꯤꯃ ꯄꯥꯝꯗ ꯌꯥꯗꯦꯕ ꯂꯩꯇꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯣꯏꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯔꯄꯁꯇꯨꯒ ꯆꯥꯟꯅꯕꯅ ꯄꯥꯝꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯗꯤ ꯇꯝꯗꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯝꯃꯒꯗꯤ ꯑꯩꯁꯦ ꯕꯤ ꯑꯦ ꯑꯦꯝ ꯑꯦꯒꯤ ꯌꯧꯗꯤ ꯕꯤ ꯑꯦꯕꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯦꯝ ꯑꯦꯒꯤꯒ ꯃꯊꯥ ꯃꯌꯥꯝꯒ ꯁꯥꯔꯒ ꯂꯩꯔꯝꯒꯅꯤ ꯕꯤ ꯑꯦꯗꯨꯁꯨ ꯑꯩꯅ ꯇꯝꯃꯤꯉꯩꯗꯁꯨ ꯑꯗꯨꯝ ꯑꯦꯛꯖꯥꯝꯒꯨꯝꯕ ꯈꯛ ꯊꯥꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯈꯤꯗꯦꯀꯣ ꯑꯗꯨꯅ ꯑꯩ ꯄꯩꯁꯥꯕꯨ ꯇꯥꯟꯕ ꯉꯝꯃꯤꯅꯤ ꯁꯥꯏꯠꯇ ꯑꯩ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯇꯧꯔꯒ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯕꯤ ꯑꯦ ꯑꯦꯝ ꯑꯦꯗ ꯑꯗꯨꯝ ꯀꯣꯛꯇ ꯊꯥꯗꯔꯒ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯄꯩꯁꯥ ꯑꯇꯣꯞꯄꯗ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯣꯏꯕ ꯂꯥꯏꯔꯤꯛꯇꯣ ꯍꯤ ꯑꯅꯤ ꯀꯩꯕꯥ ꯀꯔꯥꯡ ꯐꯥꯛꯑꯦꯅ ꯑꯃ ꯂꯩꯕꯗꯣ ꯍꯤ ꯑꯅꯤ ꯂꯣꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯦ ꯄꯥꯎꯔꯧꯗꯣ ꯀꯥꯎꯁꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯥꯔ ꯇꯣꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯁꯤꯃꯁꯨ ꯐꯖꯅ ꯈꯟꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯦꯕ ꯑꯗꯨꯑꯣꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯇꯣꯛꯊꯣꯛꯑꯣꯅꯕꯨ ꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯦ ꯑꯩ ꯌꯥꯝ ꯊꯤꯅꯗꯤ ꯁꯥꯎꯅꯤꯡꯒꯗꯕ ꯋꯥꯔꯤꯅꯤꯀꯣ ꯃꯃꯥ ꯃꯄꯥꯈꯩꯅꯒ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯤꯅ ꯐꯨꯜ ꯑꯃ ꯁꯦꯝꯃꯛꯈꯤꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯦꯛ ꯈꯛ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯦꯕ ꯀꯔꯝꯕ ꯀꯦꯔꯤꯌꯔ ꯇꯧꯕꯅ ꯐꯩ ꯍꯥꯏꯕꯁꯦ ꯁꯤ ꯂꯥꯛꯑꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤ ꯀꯩꯅꯣꯗꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯅꯤ ꯑꯗꯨ ꯑꯗꯥꯗꯣ ꯅꯠꯇꯦꯀꯣ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯄꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗꯒꯤ ꯅꯪꯅ ꯀꯟꯅꯕ ꯍꯣꯠꯅꯖꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯔꯒꯗꯤ ꯄꯩꯁꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯒꯅꯦꯕꯀꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯍꯦꯞ ꯑ ꯄꯔꯄꯁ ꯑꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯆꯥꯟꯅꯕ ꯄꯥꯟꯗꯝꯗꯣ ꯑꯗꯨꯒ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯁꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯀꯩꯗꯧꯔꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯅꯦꯕ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯟꯕꯁꯨ ꯉꯝꯃꯦꯕ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯕꯤꯒꯦꯕꯀꯣ ꯅꯪꯅ ꯇꯁꯦꯡꯅ ꯀꯦꯔꯤꯌꯔ ꯈꯟꯕ ꯃꯇꯝꯗꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯣꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯣꯔꯄꯇꯤ ꯑꯩꯅ ꯄꯩꯁꯥ ꯂꯥꯛꯄꯇꯤ ꯑꯣꯏꯒꯦꯔꯥ ꯀꯔꯣꯔꯄꯇꯤ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥꯁꯦ ꯅꯝꯊꯤꯒꯩ ꯄꯥꯏꯔꯒꯁꯨꯅꯦꯀꯣ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯒꯗ꯭ꯔꯥꯅ ꯍꯪꯖꯧꯕ ꯅꯁꯥꯗꯣꯝꯗ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯅꯤ ꯍꯥꯏꯔꯕ ꯑꯗꯨ ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯑꯣꯏꯕ ꯌꯥꯔꯅꯦꯕ ꯅꯪꯅ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗ ꯅꯪ ꯅꯨꯡꯉꯥꯏꯒꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯐꯪꯗꯦꯕ ꯍꯧꯖꯤꯛ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯐꯪꯗꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ 2:50 ꯆꯠꯂꯦꯕ 2:50 ꯆꯠꯂꯦꯕ ꯑꯩ ꯑꯍꯤꯡꯗꯤ ꯇꯨꯝꯗꯕꯤꯗ ꯑꯩ ꯏꯔꯨꯒ ꯂꯨꯖꯊꯣꯛꯑꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯅꯦꯕ ꯑꯩ ꯄꯩꯁꯥꯁꯨ ꯐꯪꯉꯣꯏꯗꯕꯗ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯒꯅꯦꯕ ꯑꯩ ꯅꯍꯥꯁꯤꯡꯁꯦ ꯌꯨꯠꯁꯤꯡꯁꯦ ꯑꯩ ꯀꯟꯕ ꯄꯥꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯑꯩꯒꯤ ꯇꯁꯦꯡꯅ ꯏꯁꯥꯒꯤ ꯄꯔꯄꯁ ꯑꯃ ꯂꯩꯖꯔꯒ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯣꯏꯔꯒꯦꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯖꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯑꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯌꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯅꯁꯥꯅꯇꯣꯝꯗꯅꯦ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣꯗꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯔꯄꯁꯇꯣ ꯍꯥꯟꯅ ꯈꯪꯗꯣꯛꯆꯔꯒꯅꯦ ꯑꯗꯨꯒ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪ ꯄꯩꯁꯥꯁꯨ ꯇꯥꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯐꯨꯜꯐꯤꯜꯃꯦꯟ ꯂꯩꯔꯒ ꯅꯪꯉꯣꯟꯗ ꯍꯣꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯪꯉꯣꯟꯗ ꯑꯍꯥꯡꯕ ꯑꯝꯇ ꯅꯠꯇꯕꯤꯗ ꯅꯪꯅ ꯄꯩꯁꯥ ꯈꯛꯀꯤ ꯑꯃꯨꯛ ꯇꯥꯜꯂꯒ ꯂꯩꯔꯒ ꯅꯪꯒꯤ ꯄꯔꯄꯁꯇꯨꯒ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯒꯁꯨ ꯅꯪꯉꯣꯟꯗ ꯑꯍꯥꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯄꯥꯟꯗꯝꯗꯨꯒꯁꯨ ꯆꯥꯟꯅꯕ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯇꯥꯟꯖꯕ ꯊꯕꯛ ꯑꯃꯗꯣ ꯇꯧꯕꯤꯌꯣꯕ ꯃꯊꯪꯒꯤ ꯄꯣꯏꯟꯠꯇ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯌꯥꯗꯦ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯗꯨꯁꯨꯅꯦ ꯂꯥꯜꯂꯕ ꯅꯪꯒ ꯆꯥꯟꯅꯗ꯭ꯔꯕ ꯁꯨꯡꯂꯧ ꯂꯧꯔꯣꯏꯗꯕꯅꯤ
ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯂꯥꯏꯔꯤꯛ ꯃꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯌꯥꯝ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯖꯔꯦ ꯍꯥꯏ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧ ꯍꯣꯏ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯤꯅꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯍꯣꯏꯅꯒꯕꯨ ꯅꯣꯛꯁꯜꯂꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯖꯕꯗ ꯍꯣꯠꯅꯒꯤ ꯀꯥꯏꯅꯒꯀꯣ ꯑꯗꯨꯗ ꯃꯥ ꯃꯁꯥꯅ ꯂꯥꯏꯔꯤꯛꯀꯁꯦ ꯐꯖꯅ ꯇꯝꯕ ꯉꯝꯖꯔꯛꯇꯕ ꯒ꯭ꯔꯦꯖꯨꯋꯦꯠꯀꯗꯤ ꯂꯣꯏꯔꯦ ꯑꯩꯒꯕꯨ ꯃꯥꯟꯅꯩ ꯂꯦꯚꯦꯜꯗꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯖꯔꯛꯇꯕꯅꯤ ꯑꯩꯈꯣꯏ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯍꯟꯖꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯏꯆꯦ ꯑꯅꯤꯁꯨ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯦ ꯑꯩ ꯈꯪꯅꯤꯀꯣ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯇꯝꯅꯤꯡꯗꯕ ꯄꯣꯠꯅꯦꯕ ꯏꯃꯥ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒꯅꯦ ꯑꯩꯒꯤ ꯇꯁꯦꯡꯅ ꯐꯅꯕꯅ ꯈꯜꯂꯤꯅꯦꯕ ꯐꯅꯕꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯩꯒꯤꯗꯗꯤ ꯇꯁꯦꯡꯅ ꯑꯐꯕꯗꯤ ꯑꯣꯏꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯈꯩꯁꯦ ꯐꯅꯕꯗꯤ ꯉꯥꯛꯇ ꯈꯟꯕꯤꯔꯤꯅꯦ ꯑꯗꯣ ꯃꯣꯏꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯒ ꯆꯥꯟꯅꯒꯅꯤ ꯑꯩꯈꯣꯏꯒ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯡꯒꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯂꯩꯔꯝꯗꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯣꯛ ꯉꯥꯎꯔꯒ ꯑꯩꯅ ꯄꯥꯝꯖꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯂꯩꯔꯝꯒꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦꯕ ꯄꯨꯡ 2 ꯃꯈꯥꯏꯗ 3ꯗ ꯍꯧꯒꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯒꯦꯔꯥ ꯀꯩꯗꯧꯒꯦ ꯑꯩ ꯏꯁꯥꯏꯗꯣꯝꯗ ꯅꯨꯡꯉꯥꯏꯖꯩꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯄꯩꯁꯥꯁꯨ ꯑꯩꯅ ꯇꯥꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯥꯕ ꯉꯝꯃꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯔꯝꯗꯕꯒꯤꯅꯦꯕ ꯃꯣꯏꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯥꯏꯁ ꯂꯧꯒꯅꯦꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯦꯔꯤꯌꯥꯗ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯃꯇꯥꯡ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯤꯉꯣꯟꯗ ꯌꯥꯝ ꯉꯥꯛꯄꯤꯕ ꯉꯝꯃꯦꯕ ꯃꯉꯣꯟꯗ ꯐꯅ ꯁꯥꯎꯍꯟꯕ ꯉꯥꯛꯇꯪꯒꯤꯗꯤ ꯁꯥꯎꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯉꯥꯛꯄꯤꯔꯛꯑꯦ ꯃꯤꯅ ꯇꯧꯕꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤꯑꯣꯏꯕ ꯁꯣꯏꯗ ꯉꯝꯗꯦ ꯈꯣꯠꯇꯦ ꯁꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯂꯧꯁꯟꯕ ꯌꯥꯕ ꯀꯩꯅꯣꯅꯦꯕ ꯀꯩ ꯍꯥꯏꯅꯤꯅꯦ ꯀꯦꯔꯦꯛꯇꯔ ꯑꯃꯅꯦꯕ ꯀꯦꯔꯦꯛꯇꯔ ꯇ꯭ꯔꯦꯠ ꯑꯃꯅꯦꯅ ꯍꯥꯏꯔꯒꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯑꯁ ꯃꯥꯅꯕꯨ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯑꯩ ꯍꯪꯒꯅꯦꯕ ꯏꯃꯥ ꯀꯃꯥꯏꯅ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯎꯍꯟꯗꯣꯏꯅꯣꯅ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯁꯣꯏꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡ ꯍꯥꯏꯔꯤꯁꯤꯅꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯃꯣꯏꯗꯣ ꯂꯥꯛ ꯇꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯐꯔꯦꯕ ꯑꯗꯨꯕꯨ ꯑꯗꯨ ꯇꯥꯟꯗꯦꯕ ꯑꯗꯨ ꯇꯥꯟꯗꯕꯅꯤꯅ ꯑꯩꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯃꯣꯏꯗꯒꯤ ꯑꯦꯗꯚꯥꯏꯁ ꯄꯥꯡꯉ ꯂꯧꯔꯣꯏꯕ ꯁꯤ ꯅꯪ ꯍꯥꯏꯕꯗ ꯇꯥꯅꯤꯡꯉꯝꯕ ꯏꯁꯅ ꯀꯩ ꯅꯃꯥ ꯅꯄꯥꯅ ꯊꯥꯛꯄꯤꯔꯤꯗꯨꯕꯨꯅꯗꯤ ꯍꯥꯏꯔꯒ ꯆꯨꯝꯃꯦꯕꯀꯣ ꯏꯃꯥ ꯏꯄꯥꯅ ꯊꯥꯛꯄꯤꯔꯤꯅꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯂꯧꯁꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩ ꯍꯥꯏꯒꯦꯕ ꯑꯩꯁꯦ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯅꯦꯕ ꯃꯦꯇ꯭ꯔꯤꯛꯇ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯅꯪ ꯃꯦꯇ꯭ꯔꯤꯛꯇ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯦꯇ꯭ꯔꯤꯛꯀꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥ ꯑꯃ ꯍꯥꯏꯖꯤꯜꯂꯁꯤꯅꯦ ꯃꯦꯇ꯭ꯔꯤꯛꯇ ꯀꯃꯥꯏꯅ ꯃꯥꯔꯛ ꯋꯥꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯂꯧꯒꯗ꯭ꯔꯕ ꯂꯧꯔꯣꯏꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯛꯁ ꯄꯦꯛ ꯀꯃꯥꯏꯅ ꯎꯠꯂꯛꯀꯅꯤ ꯑꯩ ꯕꯣꯗꯤ ꯐꯦꯠ ꯑꯩꯅ ꯀꯦꯖꯤ 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯀꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯥꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯅꯪ ꯂꯧꯒꯅꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯃꯣꯏꯅ ꯇꯧꯕ ꯉꯝꯕ ꯄꯣꯠꯇꯣ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯁꯦ ꯃꯤꯒꯤꯁꯦ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤꯗꯤ ꯂꯩꯇꯦ ꯑꯗꯨ ꯃꯣꯏꯒꯤꯗ ꯃꯥꯏ ꯄꯥꯛꯆꯕꯈꯩꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯦꯗꯚꯥꯏꯁ ꯂꯧꯕ ꯌꯥꯏꯑꯕ ꯑꯗꯨꯃꯛꯄꯨ ꯃꯣꯏꯒꯤꯗ ꯃꯥꯏꯊꯤꯔꯒ ꯂꯩꯕ ꯄꯣꯠꯇꯨꯗꯗꯤ ꯂꯧꯔꯣꯏꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯅꯣꯏꯕ ꯅꯣꯏꯇꯤꯛ ꯅꯣꯏꯕ ꯃꯤ ꯑꯃꯗꯒꯤ ꯅꯪ ꯐꯤꯠꯅꯦꯁꯀꯤ ꯃꯔꯝꯗ ꯑꯦꯗꯚꯥꯏꯁ ꯂꯧꯒꯗ꯭ꯔꯅꯦ ꯂꯧꯔꯣꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯤꯌꯣꯕꯀꯣ ꯅꯣꯏ ꯏꯃꯥꯒ ꯕꯕꯥꯒꯤꯗꯒꯤꯅꯦꯀꯣ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯑꯒ ꯂꯩꯕ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯒꯤ ꯅꯪꯅ ꯄꯥꯝꯖꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯗꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯕꯤꯌꯣꯕꯀꯣ ꯅꯠꯇꯕꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯗꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯒꯅꯤ ꯃꯣꯏꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯂꯥꯟꯒꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯣꯏꯟꯇꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗ ꯖꯁꯇꯤ ꯁꯨꯡꯇꯧ ꯇꯧꯒꯅꯨꯕ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣ ꯁꯤ ꯅꯨꯄꯥꯁꯤ ꯉꯥꯡꯉꯤꯁꯤꯕꯨ ꯑꯗꯨꯝ ꯈꯦꯠꯅꯈ꯭ꯔꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯉꯥꯡꯉꯤ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯥꯗ ꯍꯟꯗꯛꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤꯕꯀꯣ ꯑꯩꯈꯣꯏ ꯕꯥꯗ ꯑꯩꯅ ꯌꯥꯝ ꯖꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯁꯦꯀꯣ ꯄꯟꯊꯧ ꯍꯥꯏꯅ ꯍꯥꯏꯒꯦꯕꯀꯣ ꯃꯥꯁꯦ ꯍꯟꯗꯛ ꯃꯥꯒꯤ ꯃꯄꯣꯛ ꯑꯃꯅꯦꯕ ꯑꯍꯥꯟꯕꯅꯦꯕ ꯃꯥꯅ ꯍꯤꯡꯉꯤꯁꯦ ꯄꯨꯟꯁꯤꯁꯤꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯉꯤꯁꯦ ꯑꯍꯥꯟꯕꯅꯦ ꯃꯥꯁꯨ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯅꯕ ꯂꯣꯏꯅ ꯍꯣꯠꯅꯖꯔꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯕꯥꯗ ꯑꯩꯅ ꯖꯁ ꯇꯧꯕꯁꯦ ꯃꯥꯁꯦ ꯁꯥꯎꯒꯟꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯣꯏꯒꯤ ꯊꯕꯛ ꯀꯩꯀꯥꯒꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯗ ꯑꯩꯗꯤ ꯁꯥꯎꯒꯟꯗꯦꯕ ꯑꯃꯨꯛ ꯑꯩꯗꯤ ꯁꯨꯡꯆꯥꯎ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯥꯡ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯡꯁꯥꯎ ꯁꯥꯎꯒꯟꯗꯦꯕꯀꯣ ꯑꯗꯨꯗ ꯁꯥꯎꯔꯒ ꯃꯥꯅ ꯏꯃꯨꯡꯗ ꯑꯩꯈꯣꯏꯗꯒꯗꯤ ꯑꯣꯟꯁꯤꯜꯂꯛꯄ ꯅꯠꯆꯗꯦꯀꯣ ꯃꯇꯣꯝꯇ ꯇꯧꯔꯒ ꯁꯥꯎꯖꯕ ꯈꯣꯠꯆꯕꯗꯣ ꯑꯩꯅ ꯑꯁ ꯁꯥꯎꯒꯅꯨꯅꯦ ꯈꯣꯠꯀꯅꯨꯅꯦ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯊꯕꯛ ꯀꯩꯀꯥꯗꯨꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯍꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒꯗꯤ ꯖꯁ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯖꯁ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯄꯟꯊꯧꯁꯦ ꯑꯩꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯏꯁꯥ ꯄꯩꯁꯥ ꯇꯥꯟꯖꯔꯦ ꯈꯣꯔꯁꯥ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯖꯔꯦ ꯍꯥꯏꯁꯦꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯥꯔ ꯂꯩꯔꯦ ꯍꯥꯏꯁꯦ ꯑꯩ ꯏꯆꯦ ꯑꯅꯤꯁꯨ ꯅꯥꯔ ꯂꯩꯔꯦ ꯍꯥꯏꯔꯁꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯤꯔꯒ ꯂꯩꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯐꯩꯒꯥꯛ ꯐꯩꯒꯩ ꯑꯩꯈꯣꯏꯁꯦ ꯉꯥꯛꯄꯤꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯥ ꯍꯦꯛ ꯁꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯕ ꯅꯠꯇ꯭ꯔꯦꯕ ꯑꯩ ꯏꯆꯦ ꯑꯅꯤ ꯄꯨꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯕ ꯉꯝꯕ ꯅꯠꯇꯦꯕ ꯃꯥ ꯃꯁꯥ ꯃꯇꯣꯝꯇꯅ ꯍꯣꯠꯅꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯅꯦꯕ ꯃꯥꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯖꯁ ꯇꯧꯔꯤꯗꯤ ꯌꯥꯝ ꯂꯥꯜꯂꯦꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯗꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯉꯝꯅꯕꯗꯤ ꯄꯤꯖꯅꯕ ꯍꯣꯠꯅꯖꯔꯤꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯈꯟꯖꯔꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯆꯥꯟꯅꯗꯕ ꯌꯥꯎꯋꯦꯅꯗꯤ ꯑꯩꯅ ꯍꯥꯏꯒꯦꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯐꯅꯕꯗꯤ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯈꯟꯖꯔꯤꯁꯦ ꯑꯗꯨꯅ ꯃꯣꯏꯗꯒ ꯖꯁ ꯇꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯂꯥꯟꯒꯅꯤꯀꯣ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯁꯨ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯂꯦꯝ ꯄꯟꯊꯧꯁꯦ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯦꯅꯗꯤ ꯍꯥꯏꯅꯩꯀꯣ ꯆꯨꯝꯃꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯊꯥꯖꯩ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯈꯣꯠꯀꯅꯤꯅ ꯑꯗꯨꯃꯛꯄꯨ ꯑꯃꯨꯛꯁꯨ ꯃꯤ ꯑꯃꯅꯦꯅ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯏꯁꯣꯔꯅꯤ ꯂꯥꯏꯅꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯄꯨꯝꯅꯃꯛ ꯄꯔꯐꯦꯛ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯥꯗꯁꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯆꯍꯤ 22 ꯁꯨꯔꯛꯄꯁꯦ ꯁꯤꯗꯅ ꯃꯥꯁꯦ ꯅꯥꯔꯦ ꯄꯣꯊꯥꯔꯒ ꯂꯩꯕ ꯈꯣꯠꯄ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯑꯦꯀꯣ
ꯑꯍꯟꯗꯅ ꯌꯥꯝꯅ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯟꯅ ꯉꯝꯃꯝꯕ ꯊꯕꯛꯇꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯅꯗꯤ ꯈꯔ ꯍꯟꯊꯔꯛꯑꯦꯕ ꯁꯤꯗ ꯑꯩꯅꯒ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯍꯥꯟꯅꯗꯤ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛ ꯇꯧꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯎꯋꯦꯕ ꯁꯤꯒꯤꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯌꯥꯝ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯔꯝꯗꯤ ꯑꯍꯟ ꯁꯨꯝ ꯑꯣꯏꯁꯜꯂꯛꯇꯣꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯍꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯂꯦꯚꯦꯜꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯩꯒꯁꯦ ꯀꯦꯖꯤ ꯍꯧꯖꯤꯛ ꯑꯩ 80 ꯕꯦꯟꯆ ꯄ꯭ꯔꯦꯁ ꯉꯝꯃꯦ ꯍꯥꯏꯔꯁꯤꯅꯦ ꯈꯔ ꯂꯩꯔꯒ 90 ꯉꯝꯃꯛꯇꯣꯏꯅꯤ 100 ꯉꯝꯃꯛꯇꯣꯏꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗꯗꯤ ꯌꯥꯔꯔꯣꯏꯕ ꯃꯣꯏꯗꯗꯤ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯅꯝꯊꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯣꯏꯗ ꯖꯠꯁ ꯌꯥꯝ ꯇꯧꯕꯁꯦ ꯂꯥꯟꯒꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯒꯗꯕꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯏꯟꯁꯦ ꯑꯦꯛꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯊꯪꯒꯤ ꯄꯣꯏꯟ ꯑꯃꯨꯛ ꯂꯥꯛꯀꯦꯕꯀꯣ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯅꯪꯁꯦ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤꯅꯦ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯤꯒꯤꯁꯤ ꯀꯥꯟꯅꯕꯁꯦ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯤꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯨꯝꯁꯦ ꯁꯥꯕꯤꯔꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯩꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯃꯤꯅꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯃꯤꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯇꯨꯜꯁꯤꯁꯨ ꯑꯩꯈꯣꯏ ꯕꯥꯅ ꯂꯩꯕꯤꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯊꯣꯛꯄꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏ ꯕꯥꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡꯒꯗꯤ ꯌꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏ ꯏꯃꯥꯗꯒꯁꯨ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯃꯣꯏꯅ ꯇꯧꯕꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯏꯔꯒꯗꯤ ꯇꯧꯕꯤꯕꯅ ꯆꯥꯝꯃꯅꯤꯀꯣ ꯃꯣꯏꯅ ꯁꯣꯏꯔꯛꯄ ꯑꯃꯈꯛꯅꯤꯀꯣ ꯁꯣꯏꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯏꯄꯥ ꯑꯗꯨꯝ ꯁꯣꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯁꯣꯏꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯇꯧꯕꯤꯕꯅ ꯃꯣꯏꯅ ꯑꯐꯕꯅ ꯆꯥꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯇꯧꯕꯤꯔꯤꯁꯦ ꯑꯁꯣꯏꯕꯁꯤꯅ ꯑꯃꯈꯛꯇꯅꯤꯀꯣ ꯑꯗꯨꯗꯤ ꯑꯐꯕ ꯆꯥꯝꯃꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯇꯤꯖꯥꯒꯤ ꯅꯪ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯕꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯉꯝꯒꯅꯦꯕ ꯉꯥꯛꯄꯤꯒꯗꯕꯅꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏ ꯉꯥꯛꯄꯤꯔꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯄꯂꯦꯝ ꯄꯟꯊꯧꯁꯤꯅ ꯁꯣꯟꯖꯜꯂꯛꯑꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯁꯣꯏꯖꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯃꯣꯏꯁꯦ ꯉꯥꯛꯄꯤꯔꯣꯏꯗꯣꯏꯁꯤ ꯑꯗꯨꯝ ꯉꯥꯛꯄꯤꯒꯗꯕꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯀꯗꯕꯅꯦꯕ ꯃꯆꯥ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯑꯅꯧꯕ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯁꯤꯅꯦ ꯃꯣꯕꯥꯏꯜ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯀꯌꯥꯝ ꯍꯦꯟꯅ ꯈꯪꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯒꯗꯕꯅꯦꯕ ꯅꯝꯕꯔ ꯁꯦꯞ ꯇꯧꯕꯕꯨ ꯍꯩꯇꯕ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯌꯦꯕ ꯑꯗꯨꯗꯩ ꯍꯩꯈ꯭ꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯥꯛꯄꯤꯒꯗꯕꯅꯦꯕꯀꯣ ꯃꯣꯏꯗꯨꯗ ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯤꯀꯣ ꯈꯣꯠꯂꯤꯅꯤꯀꯣ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯩꯅ ꯏꯃꯥ ꯏꯄꯥꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ ꯋꯥꯅꯤ ꯅꯪꯒꯤ ꯗꯥꯎꯟ ꯆꯠꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯂꯩꯔꯤꯁꯤꯅꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯕꯤꯕ ꯐꯅꯕ ꯈꯟꯕ ꯂꯩꯔꯤꯅꯤꯀꯣ ꯀꯥꯏ ꯅꯁꯥ ꯅꯇꯣꯝꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡꯁꯦ ꯇꯧꯕꯤꯌꯣꯕ ꯃꯊꯪꯒꯤ ꯄꯣꯏꯟꯠꯇ ꯍꯧꯖꯤꯛꯀꯤꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯅꯦ ꯗꯤꯞ ꯖꯔꯅꯦꯂꯤꯡ ꯇꯧꯕꯤꯌꯣꯕ ꯗꯤꯞ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦꯀꯣ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯇꯨꯒ ꯈꯦꯠꯅꯩꯀꯣ ꯗꯤꯞ ꯖꯔꯅꯦꯂꯤꯡ ꯍꯥꯏꯕꯁꯤꯅꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯏꯊꯣꯛꯑꯣꯕ ꯆꯦꯁꯤꯗ ꯅꯪꯒꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯤꯇꯥꯅ ꯑꯃꯅ ꯄꯤꯔꯛꯄꯅꯦ ꯑꯩ ꯁꯤꯒꯤꯁꯦ ꯂꯣꯏꯈ꯭ꯔꯦꯕ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯄꯣꯠꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕꯁꯦ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩ ꯀꯣꯛꯇ ꯑꯗꯨꯝ ꯐꯛꯆꯜꯂꯒ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯒ ꯂꯩꯕ ꯄꯣꯠꯁꯦ ꯅꯪ ꯆꯦꯗ ꯏꯊꯣꯛꯄ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯑꯗꯨꯝ ꯐꯪꯉꯛꯀꯅꯦꯕ ꯑꯗꯨꯝ ꯑꯁ ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯁꯦ ꯏꯊꯣꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯈꯣꯠꯈ꯭ꯔꯦꯀꯣ ꯂꯣꯏꯅ ꯏꯊꯣꯛꯄ ꯃꯇꯝꯗ ꯅꯪ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯒꯤꯗꯤ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯕꯅꯦꯕ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤꯀꯣ ꯑꯩ 2022ꯗ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯇꯛ ꯂꯥꯎꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯅꯨꯃꯤꯠꯇꯣ ꯇꯛ ꯂꯥꯎꯅ ꯅꯣꯁꯇꯦꯜꯖꯤꯌꯥꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯖꯔꯅꯦꯂꯤꯡ ꯇꯧꯕꯤꯌꯣꯕꯀꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯐꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯦ ꯏꯊꯣꯛꯑꯣꯕ ꯆꯦꯗ ꯑꯗꯨꯒꯤꯗꯣ ꯐꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯣꯏꯟꯠ 21 ꯁꯨꯕ ꯑꯣꯏꯅꯀꯣ ꯅꯦꯚꯔ ꯁ꯭ꯇꯣꯞ ꯂꯔꯅꯤꯡ ꯍꯥꯏꯕꯅꯦꯕꯀꯣ ꯂꯔꯟ ꯇꯧꯕꯁꯦ ꯅꯪꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯌꯣꯕ ꯅꯪꯁꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯌꯣꯕ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯄꯥꯔꯤꯁꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯒ ꯂꯥꯏꯔꯤꯛ ꯄꯥꯏꯅꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯅꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯏ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯒꯅꯤ ꯑꯗꯨꯝ ꯂꯔꯟ ꯇꯧꯔꯒ ꯂꯩꯌꯣꯕ ꯅꯠꯇꯕꯤꯗ ꯅꯪꯅꯅꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁꯤꯁꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯍꯩꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯩꯖꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯂꯩꯔꯒꯦ ꯈꯜꯂꯒꯗꯤ ꯑꯩ ꯉꯁꯥꯏ ꯑꯩ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯈꯤꯕ ꯑꯩꯅꯅꯦ ꯆꯍꯤ ꯑꯃꯃꯨꯛꯇꯅꯦꯕ ꯑꯩ ꯂꯨꯄꯥ 50,000ꯃꯨꯛ ꯇꯥꯟꯈ꯭ꯔꯤꯁꯦ ꯁꯞꯇꯥꯏꯇꯜ ꯍꯥꯞꯄꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯅꯦ ꯍꯟꯗꯛ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯣꯛꯊꯣꯛꯑꯦꯕ ꯑꯩ ꯑꯇꯣꯞꯄ ꯑꯅꯧ ꯑꯅꯧꯕ ꯑꯣꯏꯅ ꯇꯝꯃꯦꯕ ꯑꯩ ꯂꯔꯟ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒꯅꯦ ꯊꯥ 2-3ꯗ ꯑꯩ ꯑꯃꯨꯛ 50K ꯑꯃꯨꯛ ꯇꯥꯟꯈ꯭ꯔꯦꯕ ꯑꯗꯨꯏꯗꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯏꯗꯤ ꯌꯦꯡꯉꯣꯕ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯔꯟ ꯇꯧꯗꯕꯤꯗ ꯍꯥꯟꯅꯒꯤꯗꯨꯗ ꯑꯗꯨꯝ ꯁ꯭ꯇꯛ ꯇꯧꯔꯒ ꯁꯤꯁꯤꯅ ꯌꯥꯔꯦ ꯌꯥꯔꯦꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩꯅ ꯀꯨꯏꯅ ꯆꯪꯈꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯇꯝꯃꯒ ꯑꯣꯏꯅ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯂꯥꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯔꯟ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣꯕ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯌꯣꯕꯀꯣ ꯃꯤꯅ ꯍꯦꯛꯇ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯒꯗꯤ ꯃꯥꯜꯂꯝꯒꯅꯦꯕ ꯅꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯗꯛ ꯗꯛ ꯂꯥꯎꯅ ꯑꯩ ꯏꯁꯥꯅ ꯉꯥꯡꯉꯤ ꯄꯣꯠꯁꯦ ꯆꯨꯝꯃꯦꯅꯗꯤ ꯈꯜꯂꯒ ꯉꯥꯡꯉꯤꯅꯦꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨ ꯅꯪꯅꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯤ ꯑꯣꯔ ꯀꯃꯦꯟꯗ ꯑꯣꯏꯔꯣꯕꯀꯣ ꯅꯣꯏ ꯀꯃꯦꯟꯒ ꯄꯤꯔꯛꯄ ꯌꯥꯎꯋꯤꯗꯅ ꯑꯩꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯑꯩꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯅꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯋꯥ ꯉꯥꯡꯉꯛꯄ ꯑꯣꯏꯔꯒꯁꯨ ꯑꯩ ꯇꯥꯏꯕꯗꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯏꯁꯥꯅ 100% ꯆꯨꯝꯃꯦꯅ ꯈꯜꯂꯒ ꯉꯥꯡꯖꯔꯤꯁꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯉꯥꯡꯉꯤ ꯄꯣꯠꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯆꯨꯝꯕꯒꯤ ꯇꯥꯏꯞ ꯇꯧꯔꯕ ꯑꯩ ꯅꯪꯅ ꯉꯥꯡꯉꯤ ꯄꯣꯠꯇꯣ ꯑꯣꯏꯅ ꯂꯧꯁꯜꯂꯛꯀꯅꯦꯕ ꯑꯩꯉꯣꯟꯗ ꯏꯒꯣ ꯑꯗꯨ ꯑꯗꯥ ꯂꯩꯇꯦꯕ ꯅꯣꯏꯅ ꯉꯥꯡꯕ ꯃꯇꯝꯗꯗꯤ ꯀꯟꯐꯤꯗꯦꯟꯁꯅꯦ ꯅꯣꯏꯅ ꯈꯟꯕꯤꯌꯣ ꯁꯤꯗꯤ ꯑꯩ ꯏꯒꯣꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ ꯑꯩꯉꯣꯟꯗ ꯏꯒꯣꯁꯤꯃꯗꯤ ꯂꯩꯔꯤꯁꯦ ꯈꯪꯗꯦ ꯃꯤꯅꯒ ꯈꯪꯗꯦ ꯑꯩ ꯑꯁꯦꯡꯕ ꯑꯗꯨꯃꯗꯤ ꯂꯩꯌꯦꯅ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯩ ꯏꯁꯥꯅꯁꯨ ꯃꯤꯉꯣꯟꯗ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯈꯪꯗꯦꯕ ꯏꯒꯣꯁꯤꯃꯗꯤ ꯑꯩ ꯂꯩꯇꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯁꯤ ꯌꯥꯝ ꯑꯩ ꯂꯧꯁꯜꯂꯦꯕ
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯔꯟ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕ ꯅꯪ ꯂꯔꯟ ꯇꯧꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯨ ꯑꯃꯅꯕꯨ ꯑꯣꯏꯔꯣ ꯅꯪꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯑꯗꯨꯝ ꯆꯥꯎꯊꯣꯛꯑꯣ ꯕ꯭ꯔꯣꯗ ꯑꯣꯏꯅ ꯌꯦꯡꯕ ꯇꯝꯃꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯃꯗꯒꯤꯁꯨ ꯀꯥꯟꯅꯕ ꯂꯧꯒꯅꯤ ꯑꯃꯗꯒꯤꯁꯨ ꯀꯥꯟꯅꯕ ꯂꯧꯒꯅꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯀꯥꯟꯅꯕ ꯂꯧꯒꯅꯤ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯔꯟ ꯇꯧꯕ ꯑꯗꯨꯝ ꯌꯥꯒꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁ ꯄꯣꯏꯟ ꯑꯣꯏꯅꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯐꯔꯛꯄ ꯉꯥꯏꯒꯅꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯗ ꯋꯦ ꯑꯣꯐ ꯗ ꯁꯨꯄꯦꯔꯤꯌꯔ ꯃꯦꯟ ꯑꯅ ꯗꯦꯕꯤꯗ ꯗꯦꯖꯥꯅ ꯏꯕꯗ ꯅꯦꯚꯔ ꯁ꯭ꯇꯣꯞ ꯐꯣꯔ ꯀꯝꯄ꯭ꯂꯤꯁꯟ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯕ ꯀꯩꯅꯣ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯣꯕꯀꯣ ꯖꯤꯝ ꯁꯥꯟꯅꯕꯕꯨ ꯑꯣꯏꯔꯣ ꯑꯩ ꯏꯃꯥꯟꯅꯕ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯊꯥꯗꯩ ꯖꯤꯝ ꯁꯥꯟꯅ ꯍꯧꯔꯅꯤ ꯃꯟꯗꯦꯗꯩ ꯍꯧꯔꯅꯤ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯐꯪꯉ ꯍꯧꯔꯅꯤ ꯁꯨꯡꯍꯧ ꯍꯧꯗꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯏꯔ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯑꯩ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯍꯧꯕꯩꯗꯣ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯣ ꯈꯨꯠꯇ ꯂꯨꯄꯥ 1,500 ꯈꯛꯇꯅꯦꯕ ꯑꯩꯅ ꯂꯩꯔꯤꯁꯦ ꯗꯝꯕꯦꯜ ꯑꯁ꯭ꯋꯥꯏꯗ ꯂꯩ ꯑꯁꯤꯒꯤ ꯗꯝꯕꯦꯜꯁꯦꯀꯣ ꯑꯩ ꯐꯣꯇꯣ ꯎꯠꯄꯗꯣ ꯌꯥꯔꯔꯣꯏꯅꯦ ꯑꯁꯤꯗ ꯂꯩꯔꯦꯕ ꯗꯝꯕꯦꯜꯁꯦ ꯁꯤꯒꯤ ꯗꯝꯕꯦꯜꯁꯦ ꯑꯩ ꯏꯕꯥꯏ ꯑꯃꯅ ꯂꯩꯕꯤꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯨꯄꯥ 1,500 ꯈꯛꯁꯦ ꯂꯩꯔꯒ ꯅꯉꯣꯟꯗ ꯂꯨꯄꯥ 50 ꯊꯥꯗꯔꯒ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯋꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯩ ꯄ꯭ꯔꯣꯇꯤꯟ ꯐꯖꯅ ꯂꯩꯕ ꯑꯩ ꯄ꯭ꯔꯣꯇꯤꯟ ꯁ꯭ꯀꯨꯞ ꯑꯃꯐꯥꯎ ꯊꯛꯄꯤꯕꯖꯥ ꯅꯠꯇꯦꯀꯣ ꯄ꯭ꯔꯣꯇꯤꯟ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇ ꯁꯤꯖꯤꯟꯅꯕꯖꯥ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯀꯃꯥꯏꯅ ꯇꯧ ꯀꯩꯅꯣꯗꯤ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯑꯣ ꯄ꯭ꯔꯣꯇꯤꯟꯁꯦ ꯗꯦꯂꯤ ꯏꯟꯇꯦꯛ ꯁꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯇꯧꯗꯕꯤꯗ ꯂꯩꯔꯝꯃꯅꯦꯕ ꯄꯔꯐꯦꯛ ꯑꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯣꯟꯗꯅꯤ ꯅꯝꯖꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯕꯅꯤ ꯈꯪꯕ ꯑꯍꯥꯟꯕ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯣ ꯏꯆꯦ ꯌꯥꯏꯃꯒꯤ ꯐꯣꯟꯗꯅꯦ ꯑꯩ ꯅꯝꯃꯤꯅꯦꯕ ꯑꯌꯨꯛꯇ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯝ ꯊꯣꯛꯄ ꯃꯇꯝꯗꯅ ꯃꯥꯔꯇꯤꯟ ꯅꯠꯇ꯭ꯔꯒ ꯔꯥꯍꯨꯜ ꯃꯕꯥꯅꯤꯒꯤ ꯐꯣꯟꯗꯒ ꯅꯝꯃꯝꯃꯤꯅꯦꯕ ꯑꯗꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩ ꯏꯁꯥꯒꯤ ꯐꯣꯟ ꯂꯩꯗ꯭ꯔꯤꯈꯩ ꯑꯩꯗꯤ ꯇꯧꯕ ꯌꯥꯔꯣꯏꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯍꯧꯔꯝꯈꯤꯗ꯭ꯔꯅꯦ ꯍꯧꯔꯝꯃꯣꯏꯀꯣ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯗꯕꯤꯗ ꯂꯩꯔꯝꯒꯅꯦꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯍꯦꯟꯒꯠꯂꯛꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯁ ꯌꯥꯝꯕ ꯈꯣꯠꯄ ꯌꯥꯎꯔꯤꯁꯦ ꯁꯨꯡꯂꯩ ꯂꯩꯔꯝꯃꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯁꯤꯃ ꯄꯔꯐꯦꯛ ꯑꯣꯏꯕ ꯉꯥꯏꯒꯅꯣꯕ ꯉꯁꯤꯗꯒꯤ ꯍꯦꯛ ꯇꯧꯕꯤꯔꯣꯕ ꯑꯩꯅ ꯉꯁꯤꯒ ꯍꯥꯏꯔꯤꯕ ꯇꯤꯞꯁ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯇꯧꯔꯣꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯉꯝꯕ ꯊꯕꯛꯀꯩꯗꯤ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯕꯤꯔꯣꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯔꯣ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯄꯥꯔꯒꯦꯗ ꯑꯩ ꯑꯗꯨ ꯇꯧꯔꯒ ꯄꯥꯔꯒꯦꯗ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯍꯦꯛꯇ ꯍꯧꯕꯤꯌꯣꯕ ꯃꯤꯅꯤꯠ 5 ꯈꯛ ꯑꯣꯏꯔꯁꯨ ꯉꯁꯤꯗꯒꯤ ꯍꯧꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯇꯝ ꯉꯥꯏꯔꯒ ꯂꯩꯕꯤꯒꯅꯨꯀꯣ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯕꯤꯔꯣ ꯁꯤꯅꯤ ꯏꯆꯤꯟ ꯃꯌꯥꯝ ꯋꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯦꯕꯀꯣ ꯏꯁꯥꯁꯦ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯩꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯥꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯔꯗꯤ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯉꯁꯥꯏ ꯑꯩ ꯍꯥꯏꯁꯤꯅꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯁꯦ ꯑꯌꯨꯛ ꯀꯩꯅꯣꯒꯤ ꯑꯗꯨꯗꯒꯤ ꯁꯨꯛꯇꯨꯝ ꯇꯨꯝꯃꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯩ ꯊꯕꯛꯁꯤꯁꯨ ꯌꯥꯝ ꯆꯤꯜꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯛꯄꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯊꯕꯛ ꯆꯤꯜꯂꯒꯁꯨ ꯁꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯊꯕꯛꯅꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯈꯤꯇꯪꯗꯤꯅꯦ ꯑꯩꯅ ꯐꯖꯍꯟꯅꯤꯡꯉꯤꯗꯨꯒꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯇꯣꯏ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯑꯩ ꯊꯕꯛꯁꯤꯅ ꯌꯥꯝꯃꯟꯈꯤꯗꯅ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡꯗ ꯑꯣꯏꯅ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯁꯦꯝꯃꯕꯅꯦꯕꯀꯣ ꯍꯥꯟꯅꯗꯒꯤ ꯔꯦꯗꯤꯗꯤ ꯊꯝꯕ ꯑꯗꯨꯃꯛꯄꯨ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯐꯔꯦ ꯑꯩ ꯏꯁꯥꯁꯤꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ 22 ꯂꯥꯏꯚ ꯂꯦꯁꯟꯁꯇꯣ ꯇꯥꯕꯤꯔꯣ ꯑꯩ ꯏꯗꯤꯠ ꯇꯧꯔꯔꯣꯏ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯔꯒꯦ ꯉꯁꯤꯕꯨꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤ ꯎꯏꯔꯦ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ